ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯀꯕꯤꯇꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯂꯩꯃ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯨꯆꯤꯡꯂꯦꯝꯕꯤꯒ ꯃꯈꯣꯏ ꯑꯅꯤꯇꯃꯛ ꯇꯔꯛ ꯂꯩꯖꯕꯅꯤ꯫ ꯂꯂꯩꯃꯅ ꯀꯩꯊꯦꯜꯗ ꯏꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯗꯨꯅ ꯏꯃꯨꯡ ꯄꯨꯕꯅꯤ꯫ ꯃꯃꯥ ꯃꯆꯥ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯥꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯄꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅ ꯈꯔ ꯃꯈꯩꯗꯤ ꯐꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯄꯥꯒ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯇꯥꯎ ꯗꯧꯗꯣꯟꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤ ꯌꯦꯡꯁꯤꯟꯕꯤ꯫ ꯊꯣꯏ, ꯏꯆꯥ ꯊꯣꯏ, ꯅꯪꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥꯅꯦ? ꯊꯦꯡꯉꯦ, ꯍꯧꯒꯠꯂꯣ, ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯅꯕ ꯇꯧꯒꯦ꯫ ꯏꯃꯥ, ꯉꯁꯥꯏꯅ ꯍꯧꯒꯠꯂꯦꯗ, ꯏꯔꯨꯖꯒꯦꯅ ꯇꯧꯔꯝꯃꯤꯅꯦ꯫ ꯏꯃꯥ ꯀꯩꯊꯦꯜ ꯀꯥꯔꯒꯦ ꯍꯥꯏꯔꯣ? ꯍꯥꯏ, ꯏꯔꯨꯕꯗꯣ ꯅꯨꯡꯁꯥ ꯈꯔ ꯊꯣꯛꯂꯒ ꯂꯨꯔꯗꯤ ꯐꯗꯧꯕ, ꯅꯥꯅꯤꯀꯣ ꯑꯃꯨꯛ, ꯏꯁꯤꯡ ꯑꯏꯪꯕꯅꯒ ꯂꯨꯔꯨꯅꯨꯀꯣ꯫ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯅꯕ ꯇꯧꯔꯒꯦ, ꯆꯥꯛꯇꯣ ꯊꯦꯡꯂꯕꯗꯤ ꯆꯥꯔꯝꯃꯨ, ꯏꯃꯥ ꯉꯥꯏꯗ꯭ꯔꯁꯨ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯑꯩꯒꯤ ꯄꯣꯠ ꯑꯃꯇ ꯂꯩꯕꯤꯔꯛꯑꯣ ꯍꯣꯔꯦꯟ ꯀꯩꯊꯦꯜꯗꯒꯤ꯫ ꯀꯔꯤ ꯄꯣꯠꯅꯣ? ꯂꯪ ꯃꯐꯦꯟ ꯈꯔ ꯋꯥꯠꯂꯦ ꯑꯩꯒꯤ ꯐꯤꯗꯣ ꯂꯪ ꯃꯐꯦꯟ ꯈꯔ ꯋꯥꯠꯂꯦ ꯑꯩꯒꯤ ꯐꯤꯗꯣ, ꯑꯗꯨꯒꯤ ꯂꯪ ꯃꯐꯦꯟ ꯈꯤꯇ ꯂꯩꯕꯤꯔꯣ ꯏꯃꯥ꯫ ꯍꯣꯏ, ꯂꯩꯔꯛꯀꯦ, ꯂꯪ ꯃꯆꯨꯗꯣ ꯈꯪꯅꯕ, ꯑꯣꯟꯅꯗꯅꯕ, ꯂꯪꯆꯥꯛꯂ ꯀꯔꯤꯅꯣ, ꯂꯪ ꯃꯆꯨꯗꯣ ꯄꯤꯔꯨ ꯂꯥꯛꯑꯣ꯫ ꯍꯣꯏ, ꯂꯥꯛꯑꯣꯁꯦ, ꯑꯩ ꯄꯣꯠꯀꯁꯦ ꯄꯨꯊꯣꯛꯄꯤꯔꯒꯦ, ꯁꯟ ꯒꯥꯔꯤ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ꯫ ꯏꯟꯊꯤꯖꯅ ꯂꯩꯔꯝꯃꯨꯀꯣ, ꯀꯣꯏꯆꯠ ꯆꯠꯊꯣꯛꯄ ꯇꯧꯒꯅꯨ, ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ, ꯌꯨꯝꯁꯤꯗꯅꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯝꯃꯨꯀꯣ, ꯏꯃꯥ ꯆꯠꯂꯦ꯫ ꯑꯁ, ꯍꯣ ꯄꯂꯦꯝ ꯏꯃꯥ, ꯑꯩ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯏꯌꯦꯕ, ꯆꯠꯂꯣꯏꯌꯦ, ꯆꯠꯀꯦꯅ ꯆꯠꯂꯁꯨ ꯂꯩꯔꯥꯡ ꯍꯣꯏꯗ ꯃꯉꯥꯏ ꯆꯠꯐꯝ ꯂꯩꯇꯦ꯫ ꯍꯣ ꯑꯗꯨꯕꯣꯕ, ꯂꯩꯔꯥꯡꯗꯨ ꯀꯧꯔꯒ ꯂꯩꯃꯤꯟꯅꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯂꯩꯃ ꯀꯩꯊꯦꯜ ꯃꯥꯏꯀꯩ ꯄꯥꯡꯈꯤ꯫ ꯂꯨꯆꯤꯡꯂꯦꯝꯕꯤ ꯃꯄꯥ ꯅꯧꯅ ꯁꯦꯠꯅꯕꯅ ꯃꯃꯥꯒꯤ ꯑꯋꯥꯕ ꯈꯪꯏ, ꯑꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯣꯏꯗꯦ꯫ ꯃꯃꯥ ꯃꯆꯥ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯗꯨꯅ ꯄꯥꯜꯂꯝꯃꯤ ꯌꯨꯝꯗꯣ꯫ ꯂꯩꯔꯥꯡꯅ, ꯏꯇꯥ ꯂꯨꯆꯤꯡꯂꯦꯝꯕꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯕ ꯊꯣꯛꯂꯨꯁꯤꯔꯣ? ꯍꯣꯏ ꯌꯥꯏꯌꯦ ꯏꯇꯥ, ꯊꯣꯛꯎꯁꯤ꯫ ꯊꯕꯛꯇ ꯇꯧꯗꯨꯅ ꯐꯤꯗ ꯑꯗꯨꯝ ꯁꯥꯗꯨꯅ ꯂꯩꯁꯤꯟꯕꯁꯤꯁꯨ ꯏꯍꯩ ꯍꯩꯅꯤꯡꯗꯦꯗ꯫ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯩꯊꯦꯜ ꯑꯆꯧꯕꯒ ꯀꯥꯔꯒ ꯁꯦꯠꯅ ꯆꯥꯅꯕ ꯃꯈꯜ ꯃꯌꯥꯝꯗꯣ ꯌꯦꯡꯕ ꯂꯩꯕ ꯆꯠꯅꯤꯡꯗ꯭ꯔꯕ? ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯣꯅꯨꯡꯗ ꯌꯥꯝꯅ ꯍꯥꯎꯏ꯫ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯣꯅꯨꯡꯗꯣ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏ, ꯐꯖꯩꯌꯦꯁꯨ ꯍꯥꯏ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯀꯩꯊꯦꯜ ꯀꯨꯝꯂꯛꯑꯒ ꯇꯨꯝꯂꯝꯗꯥꯏ ꯈꯨꯗꯤꯡ ꯋꯥꯔꯤ ꯑꯗꯨꯝ ꯂꯤꯕꯤ, ꯑꯗꯨꯒꯅꯦ ꯑꯗꯨꯝ ꯇꯨꯝꯃꯤ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯏꯃꯥꯅ ꯋꯥꯔꯤ ꯑꯗꯨꯝ ꯂꯤꯌꯦ, ꯑꯗꯨꯒ ꯑꯗꯨꯝ ꯇꯨꯝꯕ ꯁꯨꯝꯕꯤꯌꯦ꯫ ꯑꯗꯨꯒ ꯏꯇꯥ, ꯀꯩꯊꯦꯜ ꯑꯆꯧꯕꯗꯗꯤ ꯃꯤꯁꯨ ꯌꯥꯝꯅ ꯌꯥꯝꯃꯤ, ꯃꯤꯁꯨ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯌꯦ꯫ ꯍꯣꯏ, ꯑꯗꯣ ꯂꯣꯏꯅꯃꯛꯇꯤ ꯐꯠꯇꯕ ꯑꯣꯏꯔꯝꯃꯣꯏ, ꯈꯔ ꯐꯠꯇꯕ ꯑꯣꯏꯔꯝꯅꯤꯗ꯫ ꯑꯗꯣ ꯏꯇꯥ, ꯅꯣꯡꯃ ꯁꯣꯏꯗꯅ ꯆꯠꯁꯤꯀꯣ, ꯑꯩꯗꯤ ꯌꯥꯝꯅ ꯆꯠꯅꯤꯡꯉꯦꯕ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯊꯕꯛ ꯇꯧꯕ ꯇꯧꯕꯤ ꯁꯦꯕꯥꯔꯤ ꯌꯥꯝꯒ ꯂꯩ ꯍꯥꯏꯕꯗꯣ, ꯐꯤꯖꯣꯜꯒ ꯆꯞ ꯃꯥꯟꯅꯅ ꯁꯦꯠꯍꯜꯂꯦ ꯍꯥꯏꯌꯦ꯫ ꯌꯥꯝꯅ ꯌꯦꯡꯅꯤꯡꯗ꯭ꯔꯥ? ꯀꯃꯥꯏꯅ ꯃꯈꯣꯏꯅ ꯂꯩ ꯍꯥꯏꯕꯗꯣ, ꯅꯤꯡꯊꯧꯒꯗꯣ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯣ ꯑꯩꯗꯤ? ꯑꯗꯨꯅꯦ, ꯎꯗ꯭ꯔꯤꯗ ꯑꯩꯁꯨ, ꯑꯗꯣ ꯂꯩꯕꯥꯛꯀꯤ ꯊꯧꯔꯝ ꯑꯆꯧꯕꯒ ꯆꯠꯂꯗꯤꯅꯦ ꯎꯕ ꯐꯪꯅꯤꯕꯣ꯫ ꯑꯗꯨꯗꯤ ꯂꯩꯕꯥꯛꯀꯤ ꯊꯧꯔꯝ ꯀꯨꯝꯍꯩ ꯇꯧꯔꯛꯄꯗ ꯆꯠꯁꯤꯔꯥ? ꯏꯃꯥ ꯍꯣꯏꯗ ꯄꯨꯕꯤꯌꯨ ꯍꯥꯏꯁꯤꯔꯥ? ꯑꯗꯨꯗꯤ ꯂꯩꯕꯥꯛꯀꯤ ꯊꯧꯔꯝ ꯀꯨꯝꯍꯩ ꯇꯧꯔꯛꯄꯗ ꯆꯠꯁꯤꯔꯥ? ꯏꯃꯥ ꯍꯣꯏꯗ ꯄꯨꯕꯤꯌꯨ ꯍꯥꯏꯁꯤꯔꯥ? ꯌꯥꯏꯌꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯌꯦ꯫ ꯑꯁ, ꯑꯩꯗꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯅꯤꯡꯉꯦꯗ꯫ ꯍꯩꯃꯥ, ꯅꯪꯁꯤꯗꯤꯕ꯫ ꯍꯩꯃꯥ, ꯅꯪꯁꯤꯗꯤꯕ, ꯂꯥꯛꯑꯣꯁꯦ, ꯁꯤꯡꯖꯨ ꯆꯥꯕ ꯊꯣꯛꯑꯁꯦ ꯊꯦꯡꯗ꯭ꯔꯤꯀꯥꯟꯗ꯫ ꯏꯃꯥ ꯍꯜꯂꯛꯑꯗꯤꯅꯦ ꯌꯨꯝꯗ ꯂꯩꯇꯦꯅ ꯑꯃꯨꯛ ꯉꯥꯡꯕꯤꯅꯤ꯫ ꯑꯁꯦꯡꯕ ꯅꯣꯏ ꯏꯃꯥꯁꯨ ꯉꯥꯡꯒꯟꯈ꯭ꯔꯦ, ꯉꯥꯡꯕꯤ ꯌꯥꯎ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯑꯩꯒꯇꯪꯅꯤ ꯇꯤꯟꯅꯩꯁꯤꯁꯨ, ꯌꯥꯗꯕꯒꯤ ꯅꯣꯏ ꯄꯂꯦꯝꯁꯤꯅ꯫ ꯂꯥꯛꯑꯣꯁꯦ, ꯀꯥꯟꯅꯗꯦ, ꯆꯠꯁꯤ꯫ ꯑꯁꯨꯝꯅ ꯃꯉꯥꯎ ꯊꯤꯕꯤ ꯖꯨꯕꯣꯠꯇꯤ ꯃꯊꯣꯠ ꯀꯥꯔꯛꯂꯤꯕꯤ ꯂꯩꯁꯥ ꯑꯅꯤꯗꯨ
ꯑꯁꯨꯝꯅ ꯃꯉꯥꯎ ꯊꯤꯕꯤ ꯖꯣꯕꯣꯠꯇꯤ ꯃꯊꯣꯠ ꯀꯥꯔꯛꯂꯤꯕꯤ ꯂꯩꯁꯥ ꯑꯅꯤꯗꯨ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂ ꯆꯠꯈꯤꯗꯣ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯨꯆꯤꯡꯂꯦꯝꯕꯤꯗꯤ ꯉꯁꯥꯏ ꯃꯇꯥ ꯂꯩꯔꯥꯡꯒ ꯀꯣꯅꯨꯡꯒꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯈꯤꯕ ꯑꯗꯨꯇꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯊꯟꯇ ꯋꯥꯈꯟꯁꯨ ꯁꯥꯒꯠꯇꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯕ ꯃꯇꯧ ꯑꯗꯨꯗ ꯍꯪꯂꯛꯏ ꯃꯃꯥꯅ ꯏꯃꯥ ꯏꯕꯦꯝꯃ ꯀꯩꯗꯧꯔꯤ ꯏꯆꯥꯅ ꯑꯗꯨꯛ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯆꯥꯛ ꯆꯐꯨ ꯁꯧꯔꯤꯕꯗꯨꯗ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯏꯗꯨꯕꯣ ꯍꯥ ꯎꯍꯧꯗ꯭ꯔꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯉꯩꯗ ꯍꯩꯃꯥ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯏꯆꯥꯕꯣ ꯅꯠꯇꯦ ꯅꯣꯏꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯋꯥꯈꯟꯒꯗꯨ ꯂꯥꯛꯑꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯑꯁ ꯏꯃꯥꯁꯤꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯒ ꯑꯝꯇ ꯅꯠꯇꯦꯃꯤ ꯏꯃꯥ ꯂꯩꯁꯥꯕꯤ ꯈꯔ ꯐꯥꯔꯛꯄꯁꯤꯗꯤ ꯂꯩꯁꯥꯕꯤ ꯈꯔ ꯐꯥꯔꯛꯄꯁꯤꯗ ꯃꯤꯄꯥꯏꯔꯤꯕꯅꯤꯅꯦ ꯏꯃꯥꯗꯤ ꯏꯃꯥ ꯀꯣꯅꯨꯡꯗꯣ ꯑꯩꯈꯣꯏ ꯃꯤꯆꯝ ꯑꯃ ꯍꯦꯛꯇ ꯄꯪꯆꯪꯗ ꯆꯪꯕ ꯌꯥꯗꯕ꯭ꯔꯣ ꯄꯥꯛ ꯆꯪꯕ ꯌꯥꯗꯦ ꯂꯩꯕꯥꯛꯀꯤ ꯑꯆꯧꯕ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯝ ꯂꯩꯇꯅ ꯆꯪꯕ ꯌꯥꯕ ꯅꯠꯇꯦ ꯂꯨꯈ꯭ꯔꯕ ꯂꯥꯏꯐꯝ ꯀꯌꯥ ꯂꯩꯕꯇ ꯅꯠꯇꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯁꯪꯒꯥꯏꯅꯤ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯗꯨ ꯍꯪꯂꯤꯕꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯈꯪꯗꯕꯒꯤ ꯍꯪꯂꯤꯅꯤ ꯑꯗꯣ ꯏꯃꯥ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯕ ꯀꯌꯥꯗꯤ ꯆꯪꯕ ꯌꯥꯏꯀꯣ ꯂꯩꯕꯥꯛꯀꯤ ꯊꯧꯒꯥꯏ ꯄꯨꯕ ꯑꯉꯝꯕ ꯐꯝꯅꯥꯏꯕ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯀꯌꯥꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯆꯪꯕ ꯌꯥꯏ ꯌꯥꯏ ꯍꯥꯏꯕ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯗꯨꯛ ꯀꯨꯞꯊꯅ ꯍꯪꯂꯤꯕꯕꯣ ꯏꯆꯥꯕꯨ ꯀꯣꯅꯨꯡ ꯌꯦꯡꯅꯤꯡꯕ꯭ꯔꯥꯅꯦ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯐꯖꯩꯁꯨ ꯍꯥꯏꯅꯩ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤ ꯑꯩꯗꯤ ꯑꯗꯣ ꯏꯃꯥ ꯀꯣꯅꯨꯡꯒꯤ ꯂꯣꯏꯁꯪꯁꯤꯡꯗ ꯊꯕꯛ ꯇꯧꯔꯕꯗꯤ ꯑꯩꯁꯨ ꯀꯣꯅꯨꯡꯗ ꯂꯩꯕ ꯐꯪꯅꯤꯀꯣ ꯏꯃꯥ ꯅꯣꯡꯃ ꯏꯃꯥꯅ ꯄꯨꯒꯅꯤ ꯏꯆꯥꯕꯨ ꯅꯪꯒꯤ ꯆꯥꯛꯇꯣ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯨ ꯏꯃꯥꯗꯤ ꯍꯌꯦꯡ ꯉꯟꯇꯥ ꯀꯩꯊꯦꯜ ꯆꯠꯇꯧꯕꯅꯤꯅ ꯉꯟꯇꯥ ꯄꯣꯊꯥꯅꯤꯡꯉꯤ ꯍꯣꯏ ꯏꯃꯥ ꯂꯣꯏꯁꯤꯜꯂꯒꯦ ꯑꯁꯨꯝꯅ ꯍꯧꯈꯤ ꯀꯣꯅꯨꯡ ꯆꯪꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯏꯊꯤꯜ ꯑꯃ ꯀꯟꯅ ꯐꯥꯎꯔꯛꯂꯤ ꯂꯨꯆꯤꯡꯂꯦꯝꯕꯤ ꯃꯇꯥ ꯂꯩꯔꯥꯡꯒ ꯋꯥꯔꯤ ꯇꯧꯗꯨꯅ ꯃꯃꯥ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯕꯗ ꯏꯇꯥ ꯑꯩꯗꯤ ꯀꯣꯅꯨꯡꯁꯦ ꯑꯁꯦꯡꯃꯛꯀꯤ ꯌꯥꯝꯅ ꯆꯪꯅꯤꯡꯂꯛꯑꯦꯕꯣ ꯃꯁꯤꯗꯤ ꯑꯗꯨꯕꯨ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯑꯩꯈꯣꯏꯅꯗꯤ ꯀꯃꯥꯏꯅ ꯐꯠ ꯀꯝꯗꯧꯅ ꯆꯪꯅꯤ ꯑꯗꯨꯅ ꯌꯦꯡꯉꯒ ꯆꯥꯛꯅ ꯈꯜꯂꯒ ꯈꯥꯡꯕ ꯇꯥꯕ ꯑꯗꯨꯃꯥꯏꯅꯁꯨ ꯍꯦꯛꯇ ꯈꯜꯂꯨꯅꯨꯍꯦ ꯅꯪꯁꯨ ꯈꯟꯕꯨ ꯈꯜꯂꯗꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯊꯨꯡꯒꯅꯤ ꯁꯨꯝ ꯈꯜꯂꯒ ꯁꯤꯗ ꯏꯕꯥꯅꯤꯅ ꯋꯥꯔꯤ ꯁꯥꯔꯒ ꯐꯤ ꯈꯔ ꯁꯥ ꯊꯔꯣꯏ ꯈꯔ ꯈꯨꯟ ꯂꯧꯕꯨꯛꯇ ꯄꯦꯔꯨꯛ ꯌꯦꯂꯥꯡ ꯈꯔ ꯍꯦꯛ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯝ ꯁꯣꯏꯗ꯭ꯔꯦꯕ ꯐꯪꯕ ꯑꯗꯨ ꯑꯗꯥꯒ ꯈꯪꯗꯦ ꯑꯩꯗꯤ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯃꯣꯏꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜꯒ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯤꯒ ꯀꯌꯥꯝ ꯈꯦꯠꯅꯕ ꯀꯃꯥꯏꯅ ꯍꯤꯡꯂꯤꯕ ꯂꯩꯅꯔꯤꯕ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯈꯪꯅꯤꯡꯉꯦꯕ ꯋꯥꯈꯟꯒꯗꯤ ꯌꯧꯈ꯭ꯔꯦ ꯇꯧꯔꯤꯁꯤꯗꯤ ꯂꯥꯌꯦꯡꯕ ꯂꯨꯗꯧꯔꯤ ꯍꯣꯏꯁꯦ ꯁꯣꯏꯗꯅ ꯆꯠꯁꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯁꯦꯕꯣꯛ ꯑꯣꯏꯔꯛꯀꯦ ꯐꯔꯅꯤ ꯑꯗꯨꯅ ꯍꯦꯛ ꯑꯁꯨꯝꯅ ꯃꯇꯥ ꯑꯅꯤꯗꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯩ ꯄꯨꯛꯂꯤ ꯍꯦꯛ ꯑꯁꯨꯝꯅ ꯃꯇꯥ ꯑꯅꯤꯗꯣ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯩ ꯄꯨꯝꯅꯤꯜ ꯍꯦꯛ ꯅꯤꯜꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯛꯄꯗ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯈꯔ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯃꯄꯥꯒ ꯇꯤꯟꯅꯔꯝꯕ ꯃꯇꯥꯎ ꯗꯧꯗꯣꯅ ꯂꯥꯛꯂꯝꯃꯤ ꯏꯆꯥꯁꯤ ꯀꯨꯏꯔꯦꯗ ꯎꯗꯕ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇ ꯁꯪꯗꯦ ꯆꯠꯊꯣꯔꯛꯄ ꯇꯧꯔꯤꯁꯤ ꯏꯆꯥꯗꯤ ꯌꯥꯝꯅ ꯆꯥꯎꯔꯝꯂꯦ ꯂꯩꯁꯥꯕꯤꯕꯨ ꯐꯥꯔꯝꯂꯦꯗꯅ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦꯀꯣ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯒꯗꯝꯅꯤ ꯅꯄꯥꯕꯨꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯁꯣꯟꯊꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯏꯄꯟꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ ꯈꯪꯗꯦ ꯇꯥꯗ ꯏꯁꯥꯁꯤꯁꯨ ꯈꯪꯗꯦ ꯇꯥꯗ ꯏꯆꯥꯁꯤꯁꯨ ꯄꯨ ꯄꯥꯡ ꯁꯨꯅ ꯅꯥꯎꯔꯣꯛ ꯅꯥꯎꯀꯣꯟꯗꯕ ꯃꯆꯥꯅꯤ ꯍꯥꯏꯅꯈꯤꯅꯦꯁꯨ ꯄꯥꯈꯠꯂꯤ ꯑꯗꯨꯅ ꯑꯩꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯔꯤꯕꯅꯤ ꯃꯥꯅꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯈꯪꯖꯗ꯭ꯔꯤꯕ ꯃꯅꯤꯡꯁꯨ ꯊꯨꯡꯍꯟꯕ ꯉꯝꯗꯦꯗꯣ ꯃꯃꯥꯟꯅꯕꯤꯗꯧꯅ ꯑꯩꯁꯨ ꯇꯣꯏꯅ ꯂꯥꯛꯄ ꯍꯦꯛ ꯃꯉꯝꯗꯦꯗꯣ ꯀꯔꯤꯅꯣ ꯈꯔ ꯄꯨꯔꯛꯄꯅꯤ ꯁꯦ ꯂꯧꯁꯤꯜꯂꯣ ꯏꯆꯥꯅ ꯁꯦꯠꯅ ꯆꯥꯅꯕ ꯈꯔ ꯌꯥꯎꯔꯛꯄꯅꯤ ꯄꯥꯝꯕ ꯄꯥꯝꯗꯕꯗꯤ ꯈꯪꯗꯦꯀꯣ ꯏꯄꯜꯅ ꯉꯝꯖꯕ ꯈꯔ ꯑꯗꯨꯛ ꯄꯥꯡꯕꯅꯤ ꯅꯈꯣꯏꯒꯤ ꯀꯗꯥꯏꯗꯒꯤ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦꯗ ꯑꯁꯨꯛ ꯌꯥꯝꯂꯕꯁꯤꯕꯣ ꯏꯕꯦꯝꯃ ꯄꯣꯠꯁꯤꯡꯁꯤ ꯄꯨꯁꯤꯜꯂꯨ ꯏꯃꯨꯡꯗ ꯅꯥꯄꯜꯅ ꯄꯨꯔꯛꯄꯁꯤ ꯏꯕꯦꯝꯃ ꯄꯣꯠꯁꯤꯡꯁꯦ ꯄꯨꯁꯤꯜꯂꯨ ꯏꯃꯨꯡꯗ ꯅꯥꯄꯜꯅ ꯄꯨꯔꯛꯄꯁꯤ ꯑꯗꯨꯒ ꯆꯥꯅꯕ ꯍꯩꯔꯥ ꯈꯔ ꯈꯣꯛꯂꯛꯎ ꯍꯣꯏ ꯏꯃꯥ
ꯅꯪꯅꯗꯤ ꯀꯩꯊꯦꯜ ꯑꯗꯨꯝ ꯆꯠꯂꯤꯕ꯭ꯔꯥ? ꯑꯃꯨꯛꯀ ꯅꯪꯗꯤ ꯀꯩꯊꯦꯜ ꯑꯗꯨꯝ ꯆꯠꯂꯤꯕ꯭ꯔꯥ? ꯑꯗꯨꯝ ꯆꯠꯂꯤ. ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯀꯨꯝꯂꯛꯏ. ꯀꯩꯊꯦꯜꯗ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯕꯒꯤ. ꯄꯦꯜꯂꯦꯍꯦ ꯑꯩꯈꯣꯏ ꯌꯨꯝ ꯈꯣꯡꯉꯦ. ꯑꯊꯦꯡꯕꯁꯤꯗ ꯃꯄꯥꯟꯗ ꯑꯩꯕꯨ ꯏꯇꯣꯝꯇ ꯇꯤꯟ ꯀꯥꯡ ꯃꯔꯛꯁꯤꯗ ꯔꯦꯀꯣꯔꯗ ꯂꯧꯏꯕꯅꯦꯕ. ꯑꯗꯨꯒ ꯍꯨꯏꯁꯦ ꯑꯃꯨꯛ ꯌꯦꯠꯄꯤꯔꯛꯄꯅꯦꯕ. ꯑꯗꯨꯝ ꯆꯠꯂꯤ. ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯀꯨꯝꯂꯛꯏ. ꯀꯩꯊꯦꯜꯗ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯀꯗꯕꯒꯤ ꯁꯦꯝ ꯁꯥꯕ ꯇꯧꯔꯅꯤ. ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯍꯞꯇꯥ ꯑꯅꯤꯁꯤꯃꯗꯤ ꯑꯌꯨꯛꯇꯪ ꯀꯩꯊꯦꯜ ꯀꯥꯕ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ. ꯑꯗꯨꯅ ꯉꯁꯤꯗꯤ ꯇꯥꯗ ꯂꯥꯛꯄꯗ ꯊꯦꯡꯅꯔꯤꯕꯁꯤꯅꯤ. ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯊꯦꯜ ꯀꯨꯝꯂꯛꯈꯤꯔꯣꯏꯗꯣ. ꯐꯩ. ꯍꯣꯠꯅꯒꯗꯕꯅꯤ. ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯄꯣꯟꯇꯦ. ꯑꯩꯁꯨ ꯇꯥꯔꯦ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯆꯤꯟꯕ ꯃꯌꯥꯁꯤꯗ. ꯑꯩꯁꯨ ꯏꯆꯥꯅꯨꯄꯤ ꯊꯣꯛꯄ ꯑꯃꯒꯤ ꯊꯕꯛ ꯆꯠꯇꯕ ꯍꯞꯇꯥ ꯑꯃꯔꯣꯝ ꯐꯥꯔꯦ. ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯁꯨ ꯊꯕꯛ ꯀꯥꯔꯅꯤꯗꯣ. ꯀꯥꯗ꯭ꯔꯤꯉꯩꯁꯤꯗ ꯂꯥꯛꯏꯕꯅꯤꯅꯦ. ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅꯕꯇ ꯍꯣꯠꯅꯧ ꯏꯆꯥꯁꯤꯗꯤ. ꯁꯦꯜꯗꯣ ꯑꯃꯨꯛꯀ. ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯁꯨ ꯊꯕꯛ ꯀꯥꯔꯅꯤꯗꯣ. ꯀꯥꯗ꯭ꯔꯤꯉꯩꯁꯤꯗ ꯂꯥꯛꯏꯕꯅꯤꯅꯦ. ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅꯕꯇ ꯍꯣꯠꯅꯧ ꯏꯆꯟꯁꯤꯗꯤ. ꯁꯦꯜꯗꯤ ꯑꯔꯥꯏꯕꯅꯤ. ꯍꯛꯆꯥꯡꯅꯕꯨ ꯐꯠꯇ꯭ꯔꯕꯗꯤ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕꯅꯤ. ꯃꯥꯅꯤ ꯇꯥꯗ. ꯑꯆꯨꯝꯕꯅꯤ. ꯏꯆꯥ ꯑꯁꯤꯃꯇꯪ ꯃꯥꯒꯤ ꯁꯤꯟꯐꯝ ꯇꯪ ꯇꯥꯕ ꯑꯃ ꯄꯥꯏꯔꯕꯗꯤ ꯀꯌꯥꯗ ꯄꯦꯟꯖꯒꯅꯤ ꯑꯩꯍꯥꯛꯁꯦ. ꯌꯨꯝꯗ ꯂꯩꯅ ꯐꯤ ꯁꯥꯔꯤꯕꯅꯤꯗ ꯇꯧꯔꯤꯕꯁꯦ. ꯏꯃꯥ, ꯏꯄꯜ, ꯍꯩ ꯆꯥꯁꯤ. ꯂꯥꯛꯑꯣ ꯄꯨꯔꯛꯑꯣ. ꯅꯥꯄꯜꯗ ꯄꯤꯌꯨ. ꯂꯥꯛꯑꯣ ꯄꯨꯔꯛꯑꯣ. ꯅꯥꯄꯜꯗ ꯄꯤꯌꯨ. ꯏꯆꯥꯒꯤ ꯍꯩꯁꯤꯗꯤ ꯍꯥꯎꯔꯅꯤꯗ. ꯑꯁꯨꯝꯅ ꯍꯩ ꯆꯥꯃꯤꯟꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯤ. ꯏꯄꯜ, ꯀꯣꯅꯨꯡꯗ ꯏꯄꯜ ꯊꯕꯛ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯌꯥꯝꯅꯁꯨ ꯆꯥꯎꯏ ꯍꯥꯏ ꯏꯄꯜ. ꯁꯒꯣꯜꯒ ꯇꯣꯡꯂꯒ ꯆꯠꯂꯤꯁꯨ ꯍꯥꯏ. ꯂꯥꯟꯃꯤ ꯃꯌꯥꯝꯁꯨ ꯂꯩ ꯍꯥꯏ. ꯆꯨꯝꯕ꯭ꯔꯥ ꯏꯄꯜ? ꯑꯆꯨꯝꯕꯅꯤ. ꯌꯥꯝꯅ ꯆꯥꯎꯏ. ꯀꯣꯅꯨꯡꯗꯤ ꯑꯃꯨꯛꯀ. ꯑꯆꯨꯝꯕꯅꯤ. ꯌꯥꯝꯅ ꯆꯥꯎꯏ ꯀꯣꯅꯨꯡꯗꯤ. ꯁꯒꯣꯜ ꯂꯥꯟꯃꯤ ꯀꯌꯥ ꯑꯇꯣꯞꯄ ꯀꯌꯥꯁꯨ ꯂꯩ. ꯅꯠꯇꯦ, ꯅꯪꯗꯤ ꯌꯥꯝꯅꯕꯨ ꯈꯪꯉꯤ. ꯀꯅꯥꯅ ꯍꯥꯏꯗꯅ ꯈꯪꯂꯤꯕꯅꯣꯅꯦ? ꯏꯃꯥꯅꯁꯨ ꯍꯥꯏ. ꯑꯗꯨꯒ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯕꯨꯡꯁꯤꯡꯅ ꯋꯥꯔꯤ ꯃꯌꯥꯝ ꯂꯤ ꯍꯥꯏ. ꯃꯣꯏꯅ ꯇꯝꯕꯒꯤ ꯈꯪꯉꯤꯕ. ꯑꯗꯣ ꯏꯄꯜ, ꯑꯩꯁꯨ ꯀꯣꯅꯨꯡꯗꯣ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤꯕꯣ. ꯑꯃꯨꯛꯇ ꯆꯠꯁꯤ ꯑꯃꯨꯛꯀ. ꯑꯗꯣ ꯏꯄꯜ, ꯑꯩꯁꯨ ꯀꯣꯅꯨꯡꯗꯣ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤꯕꯣ. ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤ ꯑꯩꯗꯤ. ꯆꯠꯂꯒ ꯂꯣꯏꯔꯦꯗꯅ ꯏꯆꯥꯅꯕꯨ ꯆꯠꯅꯤꯡꯂꯕꯗꯤ. ꯅꯣꯡꯃ ꯏꯄꯜꯅ ꯄꯨꯕꯤꯒꯦ ꯀꯣꯅꯨꯡꯗ. ꯀꯣꯅꯨꯡ ꯁꯤꯟ ꯊꯨꯡꯅ ꯌꯦꯡꯂꯨꯁꯤ. ꯐꯔꯦ. ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤꯅꯦ ꯏꯄꯜ ꯌꯧꯈ꯭ꯔꯒꯦꯀꯣ. ꯍꯣꯏ ꯏꯄꯜ. ꯑꯁꯨꯝꯅ ꯗꯧꯗꯣꯟ ꯁꯨꯍꯟꯈ꯭ꯔꯦ. ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ. ꯂꯩꯔꯥꯡꯅ, ꯏꯇꯥ, ꯍꯟꯗꯛ ꯀꯣꯅꯨꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯀꯨꯝꯍꯩ ꯃꯦꯂꯥ ꯑꯇꯣꯞꯄ ꯂꯝ ꯀꯌꯥꯗꯁꯨ ꯂꯥꯛꯂꯒ ꯑꯃꯨꯛꯀ. ꯏꯇꯥ, ꯍꯟꯗꯛ ꯀꯣꯅꯨꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯀꯨꯝꯍꯩ ꯃꯦꯂꯥ ꯑꯇꯣꯞꯄ ꯂꯝ ꯀꯌꯥꯗꯩꯁꯨ ꯂꯥꯛꯂꯒ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯁꯦ ꯌꯥꯝ ꯆꯠꯅꯤꯡꯗ꯭ꯔꯣ? ꯆꯠꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯩꯗꯤ ꯀꯣꯅꯨꯡꯗ ꯆꯠꯄ ꯂꯩꯕ ꯐꯪꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤꯗꯤ ꯃꯪꯂꯥꯟꯅꯤ. ꯑꯗꯣ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯔꯒ ꯆꯠꯁꯤꯔꯥ? ꯍꯣꯏ, ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯦ. ꯑꯗꯣ ꯑꯃꯨꯛꯁꯨ ꯌꯥꯔꯛꯇꯧ ꯃꯥꯟꯗꯦ ꯑꯩꯈꯣꯏ ꯈꯛꯇ ꯆꯠꯄꯗꯤ. ꯑꯗꯨꯒ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯇꯤꯟꯗꯣꯏꯅꯤꯅ ꯏꯃꯥ ꯍꯣꯏꯅ ꯀꯩꯁꯨ ꯌꯥꯔꯣꯏꯗ. ꯑꯗꯣ ꯐꯖꯅ ꯍꯥꯏꯔꯗꯤ ꯃꯣꯏꯁꯨ ꯌꯥꯔꯛꯀꯅꯤꯍꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯄꯜ ꯗꯧꯗꯣꯜ ꯑꯃ ꯂꯩꯕꯗꯣ, ꯃꯥꯗꯤ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯕꯅꯤ, ꯐꯝꯅꯥꯏꯕ ꯑꯃꯒꯤ ꯃꯈꯥꯗ. ꯑꯗꯨꯅ ꯃꯥꯒ ꯆꯠꯂꯗꯤ ꯏꯃꯥ ꯍꯣꯏꯅꯁꯨ ꯀꯩꯁꯨ ꯍꯥꯏꯔꯣꯏꯕꯣ. ꯑꯌꯥ, ꯑꯗꯨꯗꯤ ꯍꯥꯏꯔꯣ. ꯅꯪ ꯅꯣꯏ ꯏꯃꯥꯗ ꯍꯥꯏꯔꯣꯕꯀꯣ. ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯃꯥꯗ ꯍꯥꯏꯔꯒꯦ. ꯑꯗꯨꯒ ꯆꯠꯂꯨꯔꯁꯤ. ꯍꯣꯏ, ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯒꯦ. ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯆꯠꯂꯁꯤ, ꯇꯥꯟꯖꯥ ꯐꯪꯉꯤꯉꯩꯁꯤꯗ. ꯑꯁꯨꯝꯅ ꯏꯆꯝ ꯏꯉꯥꯎ ꯉꯥꯎ ꯑꯐ ꯐꯠꯇ ꯃꯁꯛ ꯐꯖꯅ ꯈꯪꯗ꯭ꯔꯤꯕ ꯅꯤꯡꯉꯣꯜꯗꯨ ꯀꯣꯅꯨꯡ ꯆꯪꯅꯤꯡꯕꯒꯤ ꯋꯥꯈꯜꯅ
ꯋꯥꯈꯜꯅ ꯂꯩꯇꯦ ꯃꯁꯥꯗꯣ ꯑꯗꯨꯝ ꯈꯜꯂ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯏꯆꯝ ꯆꯝ ꯏꯉꯥꯎ ꯉꯥꯎ ꯑꯐ ꯐꯠꯇ ꯃꯁꯛ ꯐꯖꯅ ꯈꯪꯗ꯭ꯔꯤꯕ ꯅꯤꯡꯉꯣꯜꯗꯨ ꯀꯣꯅꯨꯡ ꯆꯪꯅꯤꯡꯕꯒꯤ ꯋꯥꯈꯜꯅ ꯂꯩꯇꯥꯗꯦ ꯃꯁꯥꯗꯣ ꯑꯗꯨꯝ ꯈꯜꯂꯒ ꯂꯩ ꯂꯨꯆꯤꯡꯂꯦꯝꯕꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯟꯂꯩꯃꯗꯨ ꯂꯨꯆꯤꯡꯂꯦꯝꯕꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯟꯂꯩꯃꯗ ꯅꯨꯡꯇꯤꯒꯤ ꯇꯛꯄ ꯍꯥꯏꯕ ꯂꯦꯞꯇꯦ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯗ ꯈꯥꯡꯕ ꯉꯝꯕ ꯅꯠꯇꯦ ꯏꯃꯥ ꯏꯕꯦꯝꯃ ꯃꯤ ꯑꯊꯥꯞꯄꯗꯨꯗ ꯃꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯃꯥꯡ ꯈꯣꯠꯇꯅ ꯇꯧꯔꯒꯅꯦ ꯂꯝꯕꯤ ꯈꯪꯕꯁꯨ ꯅꯠꯇꯦ ꯅꯣꯏ ꯎꯏꯔꯦꯍꯦ ꯋꯥꯔꯤ ꯄꯥꯅ ꯄꯥꯅ ꯑꯁꯤꯛꯄ ꯇꯟꯖꯥ ꯉꯥꯏꯕꯗ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯎꯏꯔꯒ ꯋꯥꯔꯤ ꯐꯖꯔꯤ ꯑꯣ ꯃꯥꯏ ꯒꯣꯗ ꯏꯃꯥ ꯏꯕꯦꯝꯃ ꯃꯤ ꯑꯊꯥꯞꯄꯗꯨꯗ ꯃꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗꯅꯦ ꯃꯥꯡ ꯈꯣꯠ ꯇꯧꯔꯒ ꯂꯝꯕꯤ ꯈꯪꯕꯁꯨ ꯅꯠꯇꯦ ꯅꯣꯏꯅ ꯆꯠꯂꯨꯅꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯆꯠꯅꯤꯡꯉꯦꯕ ꯑꯗꯨꯅ ꯍꯟꯗꯛꯁꯤꯗꯪꯗꯤ ꯆꯠꯂꯨꯒꯦ ꯏꯄꯜꯒ ꯆꯠꯃꯤꯟꯅꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯝꯕꯤꯁꯨ ꯃꯥꯡꯉꯔꯣꯏ ꯑꯗꯨꯅ ꯏꯄꯜꯒ ꯆꯠꯀꯦꯕ ꯅꯄꯜꯗꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯒꯅꯤ ꯑꯗꯨꯅꯅꯦ ꯃꯉꯣꯟꯗ ꯌꯦꯁꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯏꯃꯥ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨꯕ ꯁꯦꯕ ꯏꯃꯥ ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯖꯒꯦꯕ ꯑꯩ ꯑꯝꯇꯪꯗꯤ ꯆꯠꯂꯨꯒꯦꯕ ꯃꯆꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯁꯨ ꯌꯥꯗꯕ ꯉꯝꯂꯝꯗꯦ ꯑꯗꯨꯅ ꯌꯥꯔꯝꯃꯤ ꯃꯄꯜ ꯗꯧꯗꯣꯟꯗ ꯁꯤꯟꯅꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯗꯨꯅ ꯃꯄꯜꯒ ꯀꯣꯅꯨꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯀꯣꯔꯧꯍꯟꯕ ꯏꯄꯥꯅ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯃꯄꯜ ꯗꯧꯗꯣꯟꯅ ꯂꯧꯕ ꯂꯥꯛꯄꯤꯔꯝꯃꯤꯗꯣ ꯏꯃꯥ ꯏꯕꯦꯝꯃ ꯑꯅꯗꯦ ꯏꯃꯥ ꯏꯕꯦꯝꯃ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯅꯇꯥꯒ ꯅꯈꯨꯠ ꯊꯥꯗꯣꯛꯅꯒꯅꯨꯀꯣ ꯃꯤ ꯌꯥꯝꯅ ꯆꯤꯟꯒꯅꯤ ꯑꯗꯨꯅ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦꯀꯣ ꯅꯄꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯝ ꯆꯠꯂꯨꯀꯣ ꯍꯣꯏ ꯏꯃꯥ ꯏꯇꯥꯒ ꯈꯨꯠꯀ ꯊꯥꯗꯣꯛꯅꯔꯣꯏ ꯁꯦ ꯃꯅꯝ ꯅꯝꯕꯤꯔꯣ ꯏꯄꯜꯁꯨ ꯊꯣꯡꯒꯥꯜꯗ ꯉꯥꯏꯔꯒ ꯂꯩꯔꯦ ꯊꯦꯡꯈ꯭ꯔꯅꯤꯌꯦ ꯏꯇꯥꯁꯨ ꯉꯥꯏꯔꯦ ꯅꯝꯕꯤꯔꯒꯦꯁꯦ ꯅꯝꯕꯤꯔꯒꯦꯁꯦ ꯁꯦ ꯁꯦꯜꯁꯤꯅꯅꯦ ꯆꯥꯅꯤꯡꯕ ꯉꯥꯃꯨꯛ ꯂꯩꯔꯒ ꯅꯇꯥꯒ ꯆꯥꯃꯤꯟꯅꯧꯀꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯇꯝꯅ ꯈꯣꯡꯁꯥꯟꯈ꯭ꯔꯦ ꯑꯍꯥꯟꯕ ꯈꯣꯡꯆꯠ ꯑꯣꯏꯕꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯅꯤꯗꯨ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯄꯨꯛꯅꯤꯡ ꯇꯅꯤꯛ ꯇꯅꯤꯛ ꯌꯧꯔꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯖꯔꯤ ꯍꯔꯥꯎ ꯃꯃꯣꯟ ꯇꯝꯂꯔꯤ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡ ꯊꯝꯕꯥꯜꯗꯣ ꯏꯄꯜ ꯀꯣꯅꯨꯡꯁꯤꯕꯨ ꯌꯧꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯐꯅꯗꯤ ꯁꯥꯡꯉꯦ ꯂꯥꯛꯏꯕꯁꯦ ꯌꯧꯗꯧꯔꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯋꯥꯕ꯭ꯔꯅꯦ ꯂꯝꯕꯤ ꯂꯥꯛꯄꯁꯤꯕꯣ ꯌꯧꯔꯅꯤ ꯃꯥꯡꯗ ꯎꯔꯤꯕ ꯆꯨꯝꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯗꯅꯦ ꯆꯨꯝꯅ ꯆꯠꯂꯒ ꯌꯧꯔꯒꯗꯕꯅꯤ ꯂꯩꯔꯥꯡꯅ ꯋꯥꯗꯦꯀꯣ ꯏꯇꯥ ꯑꯩꯈꯣꯏꯗꯤ ꯀꯣꯅꯨꯡ ꯌꯧꯅꯤꯡꯕꯅ ꯂꯣꯏꯔꯦ ꯏꯄꯜ ꯌꯧꯔꯅꯤ ꯌꯦꯡꯉꯨ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯍꯥꯏꯅ ꯆꯥꯎꯅ ꯊꯥꯔꯤꯕꯁꯦ ꯑꯁꯤꯗꯒꯤ ꯍꯧꯅ ꯂꯩꯇꯦꯡꯒꯤ ꯄꯣꯠꯆꯩ ꯀꯌꯥꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯅꯤ ꯑꯗꯨꯒ ꯄꯣꯠꯐꯝ ꯃꯆꯥ ꯀꯌꯥ ꯎꯕ ꯐꯪꯂꯅꯤ ꯌꯦꯡꯉꯨ ꯍꯥꯏꯕꯒ ꯇꯧꯕꯒ ꯎꯔꯦ ꯂꯩꯇꯦꯡ ꯀꯌꯥꯒꯤ ꯄꯣꯠ ꯀꯌꯥ ꯍꯥꯏꯕꯒ ꯇꯧꯕꯒ ꯎꯔꯦ ꯂꯩꯇꯦꯡ ꯀꯌꯥꯒꯤ ꯄꯣꯠ ꯀꯌꯥ ꯁꯦꯝꯗꯨꯅ ꯂꯨꯛꯃꯥꯏ ꯀꯌꯥ ꯐꯝꯗꯨꯅ ꯂꯝꯕꯤ ꯅꯥꯛ ꯌꯦꯠꯇ ꯌꯣꯜꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯃꯗꯨ ꯎꯕꯗ ꯂꯩꯔꯥꯡ ꯑꯃꯗꯤ ꯂꯨꯆꯤꯡꯂꯦꯝꯕꯤꯗꯤ ꯃꯃꯤꯠ ꯃꯅꯥ ꯊꯛꯀꯠꯈ꯭ꯔꯦ ꯃꯔꯝꯗꯤ ꯑꯃꯨꯛꯇ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯎꯔꯛꯇ꯭ꯔꯤꯕ ꯑꯣꯏꯕꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯌꯧꯔꯤꯗꯅ ꯁꯤꯎꯔꯗꯤ ꯌꯦꯡꯉꯨ ꯆꯥꯅꯕ ꯁꯦꯠꯅꯕ ꯌꯣꯜꯂꯤꯕ ꯄꯣꯠꯆꯩ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯂꯨꯆꯤꯡꯂꯦꯝꯕꯤ ꯂꯩꯔꯥꯡ ꯅꯈꯣꯏ ꯑꯅꯤ ꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯨ ꯏꯄꯜ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯁꯒꯣꯜ ꯒꯥꯔꯤꯁꯦ ꯊꯝꯂꯨꯈꯤꯒꯦ ꯃꯐꯝꯁꯤꯗꯅꯦ ꯏꯄꯜ ꯑꯃꯨꯛ ꯊꯣꯛꯂꯛꯈꯤ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ ꯑꯗꯨꯒ ꯏꯄꯜꯒ ꯄꯨꯟꯅ ꯌꯦꯡꯁꯤ ꯍꯣꯏ ꯏꯄꯜ ꯂꯩꯔꯥꯡꯅ ꯏꯇꯥ ꯃꯣꯏ ꯀꯨꯝꯍꯩꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯗ꯭ꯔꯥ ꯑꯗꯨꯒ ꯀꯩꯊꯦꯜꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯗ꯭ꯔꯥ ꯑꯗꯨꯒ ꯄꯣꯠꯆꯩ ꯌꯣꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯌꯦꯡꯕ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯁꯨ ꯌꯥꯝꯃꯤꯀꯣ ꯏꯇꯥ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯌꯥꯝꯅ ꯈꯦꯠꯅꯗ꯭ꯔꯣ ꯑꯗꯨꯒ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯏꯜꯂꯤꯕ ꯏꯟꯅꯐꯤꯁꯤꯡꯁꯤꯁꯨ ꯃꯆꯨꯒꯁꯦ ꯌꯥꯝꯅ ꯐꯖꯕ ꯉꯥꯛꯇ ꯃꯣꯏꯗꯤ ꯌꯥꯝꯅ ꯀꯦꯗ꯭ꯔꯥ ꯃꯁꯛꯁꯨ ꯂꯣꯏꯅ ꯐꯖꯩ ꯍꯣꯏ ꯀꯦꯗ꯭ꯔꯁꯨ ꯑꯗꯣ ꯏꯕꯥꯅꯤꯁꯨ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯍꯦ ꯅꯍꯥꯟꯈꯩꯗꯩꯗꯤ ꯑꯃꯨꯛꯀ ꯍꯣꯏ ꯑꯗꯣ ꯀꯦꯗ꯭ꯔꯁꯨ ꯏꯕꯥꯅꯤꯁꯨ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯍꯦ ꯅꯍꯥꯟꯈꯩꯗꯩꯗꯤ ꯀꯔꯤ ꯂꯥꯛꯑꯣ ꯑꯁꯤꯗ ꯌꯣꯜꯂꯤꯕꯈꯩꯁꯦ ꯑꯃꯨꯛꯀ ꯂꯥꯛꯑꯣ ꯑꯁꯤꯗ ꯌꯣꯜꯂꯤꯕ ꯍꯩꯁꯦ ꯀꯩ ꯍꯩꯅꯣ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ
ꯉꯥꯡꯁꯛ ꯉꯥꯡꯕ ꯍꯩ ꯃꯌꯥꯝ ꯑꯃ ꯊꯨꯝꯃꯣꯛꯇ ꯍꯥꯞꯇꯨꯅ ꯌꯣꯜꯂꯤꯕꯗꯨ ꯎꯕꯗ ꯈꯪꯅꯤꯡꯅ ꯍꯪꯉꯤ ꯂꯩꯔꯥꯡꯅ, ꯏꯅꯦ, ꯁꯤꯒꯤ ꯍꯩꯁꯤꯕꯨ ꯀꯩ ꯍꯩꯅꯣ? ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ? ꯁꯤꯕꯨꯔꯣ, ꯅꯣꯡꯒꯥꯡ ꯍꯩ ꯀꯧꯏ꯫ ꯅꯣꯡꯒꯥꯡ ꯍꯩ ꯍꯥꯏꯕ ꯅꯣꯡꯒꯥꯡ ꯍꯩ ꯍꯥꯏꯅꯕ꯭ꯔꯣ ꯈꯪꯗꯦ, ꯀꯥꯎꯈ꯭ꯔꯦ꯫ ꯁꯤꯕꯨꯔꯣ, ꯅꯣꯡꯒꯥꯡ ꯍꯩ ꯀꯧꯏ, ꯌꯥꯝ ꯍꯥꯎꯕꯅꯤ, ꯃꯦꯠꯂꯒ ꯆꯥꯕ ꯁꯤꯟꯇꯛ ꯇꯧꯔꯒ꯫ ꯂꯨꯆꯤꯡꯂꯦꯝꯕꯤꯅ, ꯀꯗꯥꯏꯋꯥꯏꯗꯒ ꯍꯧꯅꯒꯦ ꯁꯤ ꯍꯩꯁꯤꯕꯣ? ꯎꯗ꯭ꯔꯤ ꯑꯃꯨꯛꯇ꯫ ꯁꯤꯗꯤꯅꯦ, ꯆꯤꯡꯒꯤ ꯂꯝꯗ ꯌꯥꯝꯅ ꯍꯧꯕ ꯍꯩꯅꯤ꯫ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗꯣ ꯆꯤꯡꯒ ꯍꯦꯟꯅ ꯆꯥꯟꯅꯕ ꯍꯩꯅꯦ꯫ ꯈꯔ ꯂꯩꯈ꯭ꯔꯣꯁꯦ, ꯑꯩꯁꯨ ꯄꯣꯠꯁꯤꯠꯁꯦ ꯐꯍꯧꯒꯦ꯫ ꯂꯩꯔꯥꯡꯅ, ꯍꯣꯏ ꯏꯅꯦ, ꯈꯔ ꯌꯣꯝꯕꯤꯔꯛꯑꯣ, ꯂꯩꯈ꯭ꯔꯒꯦ, ꯂꯨꯄꯥ 4ꯒꯤ ꯄꯤꯔꯛꯑꯣ꯫ ꯁꯦ, ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯣꯀꯣ, ꯑꯩꯁꯨ ꯌꯥꯝ ꯁꯤꯠꯂꯒꯦ꯫ ꯂꯨꯆꯤꯡꯂꯦꯝꯕꯤꯅ, ꯍꯣꯏ ꯏꯅꯦ, ꯌꯥꯝ ꯁꯤꯠꯆꯔꯣ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯩꯊꯣꯛꯂꯤꯉꯩ ꯃꯄꯜ ꯗꯧꯗꯣꯅꯗꯤ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯦ꯫ ꯂꯩꯔꯥꯡꯅ, ꯍꯩꯃꯥ, ꯏꯄꯜꯁꯦ ꯑꯩꯈꯣꯏ ꯊꯤꯕ ꯃꯥꯜꯂꯦ, ꯁꯣꯝꯗ ꯂꯥꯛꯑꯦ, ꯂꯥꯛꯑꯣ꯫ ꯂꯨꯆꯤꯡꯂꯦꯝꯕꯤꯅ, ꯑꯁ, ꯆꯩꯗꯅ ꯑꯃꯨꯛ, ꯏꯄꯜ, ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯦ꯫ ꯍꯩꯃꯥ, ꯏꯄꯜꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ, ꯂꯥꯛꯑꯣ, ꯀꯣꯅꯨꯡ ꯀꯣꯏꯔꯨꯁꯤ꯫ ꯑꯁꯨꯝꯅ ꯃꯄꯜꯅ ꯂꯝꯖꯤꯡꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯀꯣꯏꯔꯛꯂꯦ꯫ ꯀꯣꯅꯨꯡ ꯃꯅꯨꯡ ꯎꯔꯨꯕꯗꯅ ꯃꯍꯦꯜꯂꯦꯗꯣ ꯑꯉꯛꯄ ꯂꯩꯇꯦꯡ ꯀꯌꯥꯒ ꯂꯣꯏꯅꯅ ꯁꯦꯝꯒꯠꯂꯤꯕ ꯀꯌꯥꯗꯨ ꯌꯥ ꯎꯝꯁꯤꯟꯒꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯂꯤ ꯃꯃꯤꯠ ꯀꯨꯞꯇꯅ꯫ ꯂꯩꯔꯤꯕ ꯀꯣꯅꯨꯡꯒꯤ ꯐꯖꯔꯕ ꯎꯄꯥꯜ ꯋꯥꯄꯥꯜ, ꯂꯩꯇꯦꯡꯒꯤ ꯄꯣꯠꯂꯝ ꯀꯌꯥ, ꯁꯥꯔꯤꯕ ꯐꯨꯔꯥ ꯀꯌꯥ, ꯁꯩꯊꯥꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯣ꯫ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯏꯕ ꯑꯏꯕꯤ ꯀꯅꯥꯅ ꯎꯔꯕꯗꯤ ꯐꯣꯡꯗꯣꯔꯛꯀꯅꯤ, ꯁꯩꯊꯥꯔꯛꯀꯅꯤ ꯐꯖꯕ ꯀꯌꯥꯗꯣ꯫ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝ ꯀꯌꯥꯁꯨ ꯇꯧꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ꯫ ꯅꯤꯡꯊꯧ ꯃꯁꯥ ꯌꯥꯎꯅ ꯑꯇꯣꯞꯄ ꯐꯝꯅꯥꯏꯕ ꯃꯅꯥꯏ ꯃꯁꯤꯟ ꯃꯌꯥꯝ ꯑꯃ ꯏꯁꯩ ꯌꯦꯡꯂꯤ꯫ ꯁꯦꯜ ꯊꯥꯕ ꯀꯌꯥꯁꯨ ꯌꯥꯎꯅꯔꯤ ꯗꯧꯗꯣꯜꯒꯤ ꯐꯝꯅꯥꯏꯕ ꯕꯤꯀꯟꯗ꯭ꯔꯣ ꯁꯦꯜ ꯊꯥꯕ ꯀꯌꯥꯁꯨ ꯌꯥꯎꯅꯔꯤ ꯗꯧꯗꯣꯜꯒꯤ ꯐꯝꯅꯥꯏꯕ ꯕꯤꯀꯟ ꯁꯦꯜ ꯊꯥꯕ ꯀꯌꯥꯁꯨ ꯌꯥꯎꯅꯔꯤ ꯗꯧꯗꯣꯜꯒꯤ ꯐꯝꯅꯥꯏꯕ ꯕꯤꯀꯟꯗ꯭ꯔꯣꯗꯨ ꯂꯩꯔꯝꯃꯤ ꯃꯐꯝꯗꯨꯗ꯫ ꯑꯉꯝꯕ, ꯄꯨꯅꯦꯝꯖꯔꯤꯗꯨ ꯅꯅꯥꯏꯅ꯫ ꯌꯥꯔꯦ, ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯁꯤꯕꯨ ꯀꯅꯥꯅꯣꯅꯦ? ꯑꯉꯝꯕ, ꯏꯆꯥ ꯅꯨꯄꯤ ꯃꯍꯥꯡꯗ ꯂꯦꯞꯂꯤꯕ ꯑꯁꯤ ꯂꯨꯆꯤꯡꯂꯦꯝꯕꯤ ꯑꯃ ꯀꯧꯏ꯫ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯟꯃꯤ ꯃꯪꯂꯦꯝꯕꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤꯅꯤ꯫ ꯑꯗꯨꯒ ꯑꯃꯁꯤꯅ ꯃꯇꯥꯅꯤ, ꯂꯩꯔꯥꯡ ꯀꯧꯏ꯫ ꯀꯣꯅꯨꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯗꯅ ꯑꯩꯅ ꯄꯨꯕꯤꯔꯛꯄꯅꯤ꯫ ꯑꯣ, ꯂꯨꯆꯤꯡꯂꯦꯝꯕꯤ ꯍꯥꯏꯕ꯫ ꯐꯔꯦ, ꯃꯐꯝ ꯆꯥꯅ ꯐꯝꯍꯜꯂꯒ ꯌꯦꯡꯍꯟꯕꯤꯌꯨꯔꯣ꯫ ꯗꯤꯀꯥꯟꯗ꯭ꯔꯣꯅ ꯂꯨꯆꯤꯡꯂꯦꯝꯕꯤꯗꯨ ꯑꯍꯥꯟꯕ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯄꯥꯝꯕ ꯍꯥꯏꯕꯗꯨ ꯄꯣꯛꯈ꯭ꯔꯦ, ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ꯫ ꯑꯗꯨꯕꯨ ꯗꯤꯀꯥꯟꯗ꯭ꯔꯣ ꯃꯥꯗꯤ ꯃꯆꯥ ꯂꯩꯔꯦ, ꯅꯨꯄꯤ ꯑꯅꯤꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯦꯟꯕ ꯀꯧꯕ ꯂꯩꯇꯕ ꯐꯝꯅꯥꯏꯕ, ꯑꯄꯥꯝꯕ ꯅꯨꯄꯤ ꯀꯌꯥꯒꯁꯨ ꯂꯣꯟꯅ ꯂꯣꯏꯅꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯌꯥꯕꯅꯤ ꯀꯌꯥ ꯑꯄꯥꯝꯕ ꯅꯨꯄꯤ ꯀꯌꯥꯒꯁꯨ ꯂꯣꯟꯅ ꯂꯣꯏꯅꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯌꯥꯕ ꯀꯌꯥꯗꯤ꯫ ꯗꯧꯗꯣꯟ, ꯅꯍꯥꯟꯒꯤ ꯅꯨꯄꯤ ꯑꯃ ꯂꯨꯆꯤꯡꯂꯦꯝꯕꯤ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯃꯃꯥ ꯃꯆꯥꯗꯪꯁꯨ ꯂꯩ ꯍꯥꯏ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅꯁꯨ ꯅꯣꯝꯗꯅꯕꯨ ꯀꯌꯥꯝ ꯁꯨꯕ ꯉꯝꯂꯝꯒꯅꯤ? ꯅꯨꯄꯥ ꯑꯩꯈꯣꯏꯒꯨꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕꯗꯤ ꯑꯣꯏꯔꯣꯏꯗꯣ꯫ ꯑꯆꯨꯝꯕꯅꯤ ꯑꯉꯝꯕ, ꯅꯅꯥꯏ ꯑꯩꯅ ꯊꯕꯛ ꯁꯨꯡꯕ ꯃꯇꯝꯗ ꯃꯔꯛ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯇꯣꯏꯅ ꯆꯠꯄꯗꯤ ꯑꯩꯁꯨ ꯉꯝꯗꯦꯗꯣ꯫ ꯃꯃꯥꯅ ꯑꯍꯜ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯇꯪ ꯇꯥꯕ ꯑꯃ ꯈꯪꯂꯕꯗꯤ ꯍꯥꯏꯗꯅ ꯍꯦꯛ ꯍꯥꯏꯔꯤꯕꯅꯤ꯫ ꯊꯕꯛ ꯑꯃꯇꯪ ꯇꯧꯍꯧꯔꯕꯗꯤ ꯃꯍꯥꯛꯁꯨ ꯀꯣꯅꯨꯡꯁꯤꯗ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯒꯅꯤꯗꯣ꯫ ꯊꯕꯛ ꯑꯃꯇꯪ ꯇꯧꯍꯧꯔꯕꯗꯤ ꯃꯍꯥꯛꯁꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯅꯤꯗꯣ꯫ ꯗꯤꯀꯥꯟꯗ꯭ꯔꯣ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ, ꯐꯔꯦ, ꯑꯩꯅꯁꯨ ꯑꯉꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦꯗꯣ꯫ ꯍꯟꯗꯛ ꯀꯣꯅꯨꯡꯒꯤ ꯂꯩꯃ ꯀꯌꯥ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯃꯁꯥꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯀꯌꯥ ꯁꯦꯟꯅꯕꯒꯤ ꯅꯨꯄꯤ ꯑꯃ ꯀꯟꯅ ꯊꯤꯔꯤ ꯍꯥꯏꯕꯅꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯍꯥꯞꯄꯤꯔꯁꯤ, ꯑꯗꯨꯒ ꯊꯕꯛꯇꯨꯕꯨꯗꯤ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦꯀꯣ꯫ ꯑꯉꯝꯕ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ꯫ ꯑꯗꯨꯗꯤ ꯑꯉꯝꯕ, ꯑꯩ ꯄꯥꯎ ꯑꯁꯤ ꯄꯤꯖꯈ꯭ꯔꯒꯦ꯫ ꯃꯃꯥ ꯃꯆꯥꯗꯣ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯖꯒꯅꯤ꯫ ꯊꯤꯟꯊꯔꯒꯅꯨ, ꯍꯌꯦꯡꯃꯛ ꯄꯥꯎ ꯇꯝꯂꯨꯔꯣ, ꯅꯪ ꯅꯁꯥꯃꯛ ꯆꯠꯇꯨꯅ꯫ ꯑꯗꯨꯒ ꯑꯊꯨꯕꯗ ꯃꯐꯝꯁꯤꯗ ꯃꯥꯕꯨ ꯄꯨꯕꯤꯔꯛꯎ꯫ ꯐꯒꯅꯤ ꯑꯉꯝꯕ꯫ ꯑꯁꯨꯝꯅ ꯃꯄꯥꯟ ꯊꯣꯡꯗ ꯑꯐꯕ ꯁꯥꯕ
ꯃꯅꯨꯡꯗ ꯍꯨꯒꯨꯝꯂꯕ ꯊꯃꯣꯏ ꯄꯥꯟꯕ ꯐꯝꯅꯥꯏꯕ ꯗꯤꯀꯥꯟꯗ꯭ꯔꯣꯅ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯊꯕꯛ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯗꯧꯗꯣꯟꯗ ꯍꯥꯏꯔꯗꯨꯅ ꯊꯥꯖꯍꯟꯗꯨꯅ ꯂꯨꯆꯤꯡꯂꯦꯝꯕꯤꯕꯨ ꯄꯨꯔꯛꯅꯕ ꯄꯥꯎꯊꯥꯡ ꯂꯥꯛꯂꯦ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯨꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯨꯆꯤꯡꯂꯦꯝꯕꯤ ꯃꯃꯥ ꯃꯆꯥꯗꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯇꯦꯗꯣ꯫ ꯂꯥꯏꯔꯕ ꯃꯃꯥ ꯃꯆꯥꯗꯤ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯕ ꯐꯪꯂꯅꯤ ꯑꯃꯗꯤ ꯂꯨꯆꯤꯡꯂꯦꯝꯕꯤꯅ ꯀꯣꯅꯨꯡꯗ ꯂꯩꯖꯅꯤꯡꯕ ꯀꯣꯅꯨꯡꯒꯤ ꯄꯨꯟꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯣꯏꯒꯅꯤ ꯈꯟꯖꯕꯅ ꯗꯧꯗꯣꯟꯅ ꯑꯉꯝꯕꯅ ꯁꯤꯟꯕꯤꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯏꯆꯥ ꯂꯨꯆꯤꯡꯂꯦꯝꯕꯤꯅ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥꯁꯨ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯇꯥꯗ, ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯅꯆꯟꯗꯤ꯫ ꯏꯆꯥ ꯑꯁꯤꯅꯒ ꯃꯉꯥꯎ ꯊꯤꯕꯅꯦ, ꯄꯪꯒ ꯄꯪꯖꯔꯦ꯫ ꯀꯣꯅꯨꯡꯗꯗꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯒ ꯊꯦꯡꯅꯔꯛꯀꯗꯧꯔꯤꯕꯅꯤꯗꯣ꯫ ꯑꯩꯗꯤ ꯄꯥꯈꯠꯇꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯔꯕꯅꯤ꯫ ꯏꯃꯥ ꯏꯆꯥꯒꯤꯗꯤ ꯑꯩꯁꯨ ꯄꯥꯡꯒꯜꯅꯒ ꯍꯜꯂꯛꯄꯒ ꯀꯩꯊꯦꯜ ꯆꯠꯄꯗ ꯃꯉꯝ ꯁꯥꯟꯗ꯭ꯔꯦ꯫ ꯏꯄꯜ ꯀꯣꯅꯨꯡꯗ ꯑꯗꯨꯝ ꯂꯩꯗꯣꯏꯔꯣ ꯏꯆꯦ? ꯏꯄꯜ ꯀꯣꯅꯨꯡꯗ ꯑꯗꯨꯝ ꯂꯩꯗꯣꯏꯔꯣ ꯏꯆꯦ? ꯂꯩꯗꯣꯏꯅꯤ꯫ ꯂꯩꯃ ꯔꯥꯅꯤ ꯃꯖꯥꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯑꯃꯨꯛꯀ ꯂꯩꯗꯣꯏꯅꯤ꯫ ꯂꯩꯃ ꯔꯥꯅꯤ ꯃꯖꯥꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯂꯩꯗꯧꯔꯤꯕꯅꯤ꯫ ꯀꯩꯁꯨ ꯌꯥꯝꯅ ꯋꯥꯒꯗꯕ ꯍꯥꯏꯗꯨꯅ ꯂꯩꯗꯣꯏꯅꯤ꯫ ꯂꯩꯃ ꯔꯥꯅꯤ ꯃꯖꯥꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯂꯩꯗꯧꯔꯤꯕꯅꯤ꯫ ꯀꯩꯁꯨ ꯌꯥꯝꯅ ꯋꯥꯒꯗꯕ ꯅꯠꯇꯦꯗ꯫ ꯅꯪꯕꯨ ꯏꯄꯜꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯅꯤꯡꯂꯕ꯭ꯔꯣ? ꯍꯣꯏ ꯌꯥꯅꯤꯡꯉꯦ ꯏꯄꯜ꯫ ꯑꯩꯗꯤ ꯀꯣꯅꯨꯡꯗ ꯂꯩꯕꯁꯨ ꯄꯥꯝꯃꯦ꯫ ꯐꯔꯦ ꯇꯥꯗ, ꯑꯗꯨꯗꯤ ꯍꯪꯆꯤꯠ ꯑꯌꯨꯛꯇ ꯇꯥꯗꯒ ꯂꯣꯏꯅꯅ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯗꯤ ꯅꯣꯏ ꯂꯣꯏꯁꯤꯟꯗꯨꯅ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯑꯩ ꯍꯪꯆꯤꯠ ꯑꯌꯨꯛꯇ ꯉꯟꯇꯥꯅ ꯂꯥꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯗꯧꯗꯣꯟ ꯆꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯇꯥ ꯂꯨꯆꯤꯡꯂꯦꯝꯕꯤ ꯆꯠꯈ꯭ꯔꯅꯤ ꯄꯥꯎ ꯇꯥꯕꯗ ꯃꯇꯥ ꯂꯩꯔꯥꯡꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯇꯥꯅ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯅꯤ ꯇꯥꯕꯗ ꯃꯇꯥꯅ ꯆꯠꯄꯗ ꯄꯨꯈꯤꯅꯕ ꯄꯣꯠꯆꯩ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯄꯤꯔꯤ ꯄꯤꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯤ ꯃꯆꯥꯗꯤ ꯑꯩꯈꯣꯏꯒꯁꯦ ꯀꯥꯎꯈ꯭ꯔꯅꯤꯅꯦ꯫ ꯀꯣꯅꯨꯡꯗꯒ ꯂꯩꯈ꯭ꯔꯗꯣꯏꯅꯤꯅ ꯀꯩꯊꯦꯜ ꯑꯆꯧꯕꯒ ꯇꯣꯏꯅ ꯆꯠꯂꯗꯅ ꯑꯇꯣꯞꯄ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯅꯣꯛꯇꯅ ꯑꯩꯒꯗꯤ ꯀꯩꯁꯨ ꯅꯤꯡꯁꯤꯡꯕꯤꯔꯔꯣꯏꯅꯦ꯫ ꯏꯇꯥ ꯂꯩꯔꯥꯡꯗꯤ ꯀꯩꯒꯤ ꯀꯥꯎꯗꯣꯏꯕ? ꯑꯍꯦꯟꯕ ꯏꯇꯥ ꯃꯌꯥꯝ ꯂꯥꯛꯑꯁꯨ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕꯤꯗꯤ ꯂꯩꯔꯣꯏꯌꯦ꯫ ꯃꯔꯛ ꯃꯔꯛꯇ ꯑꯩꯁꯨ ꯌꯨꯝꯗ ꯂꯥꯛꯀꯗꯣꯏꯅꯦ꯫ ꯑꯗꯨꯒ ꯅꯪꯅ ꯀꯩꯊꯦꯜ ꯑꯆꯧꯕꯗ ꯂꯥꯛꯄ ꯀꯥꯟꯗꯁꯨ ꯑꯗꯨꯝ ꯆꯪꯂꯛꯎꯀꯣ ꯏꯇꯥ ꯅꯪ꯫ ꯏꯇꯥ, ꯅꯪ ꯈꯛꯇꯅꯦ ꯑꯩꯒꯤ ꯏꯇꯥꯗꯤ꯫ ꯑꯩꯅ ꯆꯠꯈ꯭ꯔꯁꯨ ꯅꯪ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯥꯛꯎꯀꯣ꯫ ꯏꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ꯫ ꯅꯪ ꯈꯛꯇꯒꯤ ꯏꯃꯥ ꯅꯠꯇꯦ, ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯅꯤ꯫ ꯅꯪꯅ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯐꯖꯕ ꯄꯣꯠ ꯃꯌꯥꯝ ꯂꯩꯔꯛꯎꯀꯣ꯫ ꯂꯩꯔꯛꯀꯦ꯫ ꯑꯗꯣ ꯃꯣꯏꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯗꯤ ꯑꯇꯣꯞꯄ ꯊꯕꯛ ꯀꯌꯥꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯤ ꯍꯥꯏ꯫ ꯑꯗꯨꯗ ꯅꯪꯒꯤꯁꯨ ꯑꯩꯅ ꯊꯕꯛꯀꯤ ꯄꯥꯎ ꯇꯥꯔꯛꯂꯗꯤ ꯅꯪꯁꯨ ꯇꯧꯍꯟꯗꯣꯏꯅꯦ꯫ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯔꯅꯤ ꯏꯕꯥꯅꯤ꯫ ꯂꯩꯔꯛꯀꯦ꯫ ꯑꯗꯣ ꯃꯣꯏ ꯀꯣꯅꯨꯡꯗ ꯂꯩꯔꯗꯤꯅꯦ ꯑꯇꯣꯞꯄ ꯊꯕꯛ ꯀꯌꯥꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯦ ꯍꯥꯏꯌꯦ꯫ ꯑꯗꯨꯗ ꯅꯪꯒꯤꯁꯨ ꯑꯩꯅ ꯊꯕꯛꯀꯤ ꯄꯥꯎ ꯇꯥꯔꯛꯂꯗꯤ ꯅꯪꯁꯨ ꯇꯧꯍꯟꯗꯣꯏꯅꯦ꯫ ꯑꯗꯨꯗꯤ ꯄꯨꯟꯅ ꯂꯩꯔꯅꯤ ꯏꯕꯥꯅꯤ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯏꯌꯦ꯫ ꯍꯥꯏ ꯂꯩꯔꯥꯡ, ꯅꯇꯥꯁꯨ ꯍꯌꯦꯡꯗꯤ ꯆꯠꯈ꯭ꯔꯗꯧꯅꯤꯅ ꯉꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯒꯗꯕꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ꯫ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯅꯇꯥ ꯊꯤꯟꯗꯣꯛꯄ ꯂꯥꯛꯎꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯍꯦꯛꯇ ꯆꯥꯊꯔꯒꯦ ꯉꯁꯤꯗꯤ ꯏꯇꯥꯒ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯔꯤꯅꯣ? ꯀꯩꯗꯧꯔꯒꯦ? ꯀꯅꯥ ꯂꯥꯛꯑꯒꯦ? ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯨꯆꯤꯡꯂꯦꯝꯕꯤꯅ ꯆꯠꯀꯗꯕ ꯑꯌꯨꯛꯅꯤ꯫ ꯃꯃꯥꯗꯒꯤ ꯃꯥꯡꯒꯣꯜ ꯅꯤꯖꯔꯤ꯫ ꯏꯃꯥ, ꯅꯪ ꯅꯥꯍꯟꯒꯅꯨꯀꯣ꯫ ꯐꯖꯅ ꯂꯩꯔꯝꯃꯣ꯫ ꯃꯔꯛ ꯃꯔꯛꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎꯀꯣ꯫ ꯏꯇꯥ ꯂꯩꯔꯥꯡ,
ꯏꯃꯥꯕꯨ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯏꯆꯥꯅꯦ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯀꯅꯨꯀꯣ ꯍꯩꯅ ꯁꯤꯡꯅ ꯂꯩꯌꯨ ꯃꯤꯒꯤ ꯃꯕꯨꯛ ꯅꯥꯅꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦꯀꯣ ꯆꯠꯂꯣ ꯆꯠꯂꯣ ꯅꯄꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯃꯄꯜ ꯗꯧꯗꯣꯟꯒ ꯂꯣꯏꯅꯅ ꯂꯨꯆꯤꯡꯂꯦꯝꯕꯤ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈꯤꯗꯣ ꯃꯆꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯍꯧꯕ ꯃꯆꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯍꯧꯗꯨꯅ ꯂꯩꯍꯧꯏ ꯃꯃꯥ ꯂꯂꯩꯃ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯗꯧꯗꯣꯟꯅ ꯗꯤꯀꯦꯟꯗ꯭ꯔꯗ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯗꯧꯗꯣꯟꯅ ꯗꯤꯀꯥꯟꯗ꯭ꯔꯗ ꯁꯛꯇꯥꯛꯂꯗꯨꯅ ꯂꯨꯆꯤ ꯀꯔꯤꯅꯣ ꯑꯃꯨꯛ ꯍꯩꯃꯥ ꯅꯪ ꯑꯩ ꯅꯥꯛꯇ ꯀꯥꯔꯛꯑꯕꯣ ꯅꯃꯥ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯀꯥꯔꯛꯑꯦ ꯑꯁ ꯑꯃꯁꯤꯁꯨ ꯂꯥꯛꯇꯣꯏꯕ ꯂꯥ ꯑꯁꯨꯝꯅ ꯃꯄꯜ ꯗꯧꯗꯣꯟꯒ ꯂꯣꯏꯅꯅ ꯂꯨꯆꯤꯡꯂꯦꯝꯕꯤ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈꯤꯗꯣ ꯃꯆꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯍꯧꯗꯨꯅ ꯂꯩꯍꯧꯏ ꯃꯃꯥ ꯂꯂꯩꯃ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯗꯧꯗꯣꯟꯅ ꯗꯤꯀꯥꯟꯗ꯭ꯔꯗ ꯁꯛꯇꯥꯛꯂꯗꯨꯅ ꯂꯨꯆꯤꯡꯂꯦꯝꯕꯤꯗꯁꯨ ꯍꯥꯏꯔꯗꯨꯅ ꯈꯪꯍꯜꯂꯤ ꯑꯉꯝꯕ ꯏꯆꯥꯅꯨꯄꯤꯁꯤ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯅꯤ ꯑꯉꯝꯕꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯉꯝꯕ ꯌꯥꯔꯦ ꯑꯩꯈꯣꯏ ꯑꯉꯝꯕꯁꯤꯡꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯑꯩꯅ ꯉꯝꯕ ꯈꯔ ꯄꯥꯡꯕꯅꯤ ꯐꯔꯦ ꯀꯅꯥ ꯂꯩ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤ ꯂꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯜꯂꯣ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ ꯏꯄꯜ ꯅꯆꯥ ꯂꯩꯖꯍꯧꯔꯒꯦꯀꯣ ꯏꯄꯜꯒꯤ ꯏꯕꯦꯝꯃ ꯂꯥꯏꯕꯛ ꯐꯕꯤ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯀꯅꯨꯀꯣ ꯏꯄꯜꯅ ꯊꯕꯛ ꯂꯥꯛꯄꯗ ꯏꯆꯥꯒꯤ ꯉꯥꯃꯣꯛ ꯄꯨꯔꯛꯀꯦꯀꯣ ꯆꯪꯉꯨ ꯅꯤꯡꯊꯤꯖꯅ ꯂꯩꯌꯨꯀꯣ ꯑꯁꯨꯝꯅ ꯂꯨꯆꯤꯡꯂꯦꯝꯕꯤ ꯗꯤꯀꯥꯟꯗ꯭ꯔꯣꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝꯅ ꯄꯨꯁꯤꯟꯈꯤ ꯀꯥ ꯑꯃꯗ ꯗꯤꯀꯥꯟꯗ꯭ꯔꯣ ꯃꯥꯅ ꯊꯥꯛꯄ ꯂꯥꯡꯗ ꯑꯄꯪꯕ ꯃꯃꯥ ꯃꯆꯥ ꯊꯨꯔꯦ ꯈꯜꯂꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯄꯨꯝꯕ ꯄꯥꯡꯊꯣꯛꯄ ꯌꯥꯔꯅꯤ ꯈꯟꯗꯨꯅ ꯗꯧꯗꯣꯟꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯍꯟꯈꯤꯔꯝꯃꯤ ꯅꯨꯡꯗꯥꯡ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯂꯨꯆꯤꯡꯂꯦꯝꯕꯤ ꯃꯇꯣꯝꯇ ꯀꯥ ꯑꯃꯗ ꯇꯨꯝꯊꯔꯨꯕꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯃꯥꯡꯑꯣꯏ ꯍꯥꯋꯣꯏ ꯃꯃꯥ ꯂꯂꯩꯃꯅ ꯃꯆꯥꯕꯨ ꯀꯟꯅ ꯀꯧꯗꯨꯅ ꯇꯦꯡꯊꯥꯕꯒꯤ ꯃꯈꯣꯟꯒꯨꯝ ꯇꯥꯔꯛꯄꯗꯨꯗ ꯏꯈꯪ ꯈꯪꯅ ꯍꯧꯒꯠꯂꯤ ꯏꯃꯥ ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯗꯤ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯦꯗꯅ ꯏꯃꯥꯗꯨꯕꯨ ꯀꯩꯝꯇ ꯇꯧꯔꯝꯃꯣꯏꯗꯕ ꯖꯥꯠꯂꯅꯦ ꯃꯪꯁꯤꯕꯨ ꯇꯧꯔꯝꯃꯣꯏꯗ ꯀꯩꯅꯣ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦꯅꯦ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯊꯣꯡ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯂꯤ ꯑꯗꯨꯒ ꯊꯣꯡ ꯍꯥꯡꯗꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨꯗꯤ ꯃꯄꯥꯟꯗꯒꯤ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯕꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯤꯁꯦ ꯁꯨꯃꯥꯏꯅ ꯊꯝꯅꯖꯥꯠꯂꯣ ꯑꯁ ꯈꯪꯖꯜꯂꯛꯆꯗꯦꯗ ꯑꯃꯨꯛ ꯆꯪꯁꯟꯗꯨꯅ ꯐꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯍꯥꯡꯗꯣꯔꯛꯏ ꯑꯗꯨꯒ ꯉꯁꯥꯏ ꯃꯥꯕꯨ ꯄꯨꯁꯤꯟꯕꯤꯔꯛꯈꯤꯕ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯆꯥꯅꯕ ꯄꯨꯔꯛꯇꯨꯅ ꯁꯦ ꯅꯪꯒꯤ ꯆꯥꯛꯁꯤ ꯆꯥꯔꯣ ꯍꯣꯏ ꯑꯗꯣ ꯁꯤꯗ ꯑꯩꯁꯦ ꯑꯗꯨꯝ ꯂꯩꯗꯣꯏꯔꯣ ꯏꯇꯣꯝꯇ ꯀꯩꯒꯤꯅꯣ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯗꯨꯕꯣ ꯅꯪꯒꯤ ꯆꯥꯅꯕ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯑꯇꯣꯞꯄ ꯋꯥꯍꯪꯗꯤ ꯍꯪꯂꯅꯨ ꯑꯩ ꯆꯠꯂꯦ ꯑꯝꯇ ꯉꯥꯏꯈꯨꯑꯣ ꯂꯨꯆꯤꯡꯂꯦꯝꯕꯤꯅ ꯍꯥꯏꯕꯗꯣ ꯂꯩꯁꯤ ꯈꯥꯔꯦ ꯑꯩ ꯑꯅꯥꯌꯦ ꯂꯨꯆꯤꯡꯂꯦꯝꯕꯤꯅ ꯍꯥꯏꯕꯗꯣ ꯇꯥꯗꯕ ꯃꯈꯩ ꯅꯨꯄꯤ ꯑꯗꯨ ꯊꯣꯛꯈꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯛꯈꯤ ꯉꯛꯆꯥꯟꯅꯔꯕ ꯂꯨꯆꯤꯡꯂꯦꯝꯕꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯅ ꯈꯜꯂꯤ ꯃꯥ ꯆꯥꯛꯀ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯈꯔꯗꯤ ꯆꯥꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯐꯝꯅꯥꯏꯕ ꯗꯤꯀꯥꯟꯗ꯭ꯔꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯏꯄꯥ ꯄꯥꯈꯠꯅ ꯂꯨꯆꯤꯡꯂꯦꯝꯕꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯐꯤ ꯈꯖꯤꯛ ꯁꯦꯝꯖꯤꯟꯖꯩ ꯏꯃꯥ ꯄꯥꯈꯠꯀꯅꯨ ꯅꯨꯄꯤ ꯃꯆꯥ
ꯍꯩ ꯄꯥꯈꯠꯀꯅꯨ ꯅꯨꯄꯤ ꯃꯆꯥ ꯍꯩ ꯐꯤꯔꯣꯜ ꯐꯤꯖꯦꯠ ꯐꯖꯕꯗꯨ ꯁꯦꯠꯂꯣ ꯀꯣꯅꯨꯡꯗꯗꯤ ꯅꯪꯅ ꯁꯦꯠꯂꯤꯕ ꯑꯗꯨꯝꯕ ꯐꯤꯖꯣꯜꯗꯣ ꯁꯦꯠꯅꯗꯨꯅ ꯊꯕꯛ ꯇꯧꯕ ꯆꯠꯅꯗꯦ ꯑꯗꯨꯅ ꯑꯩꯅ ꯄꯤꯔꯤꯕ ꯃꯆꯨ ꯃꯃꯦꯟ ꯊꯣꯛꯄ ꯐꯖꯔꯕ ꯐꯤꯖꯣꯜ ꯑꯁꯤ ꯁꯦꯠꯂꯒ ꯆꯠꯀꯗꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯛꯀꯅꯤ ꯃꯗꯨꯗ ꯐꯤꯖꯣꯜ ꯑꯁꯤꯕꯨ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯀꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯨꯆꯤꯡꯂꯦꯝꯕꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯈꯪꯖꯗ꯭ꯔꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯀꯣꯛꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯁꯨ ꯍꯥꯏꯕꯗꯨꯗ ꯇꯧꯖꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯐꯝꯅꯥꯏꯕ ꯗꯤꯀꯥꯟꯗ꯭ꯔꯣꯅ ꯀꯧꯔꯛꯂꯦ ꯐꯖꯔꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯂꯕꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯂꯨꯆꯤꯡꯂꯦꯝꯕꯤꯗꯨ ꯐꯖꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯐꯝꯅꯥꯏꯕ ꯗꯤꯀꯥꯟꯗ꯭ꯔꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯎꯍꯜꯂꯤ ꯂꯨꯆꯤꯡꯂꯦꯝꯕꯤ ꯆꯪꯂꯛꯄꯗ ꯀꯥ ꯑꯗꯨꯗ ꯐꯝꯅꯥꯏꯕ ꯑꯗꯨ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯅꯥꯏ ꯑꯃꯅ ꯁꯦꯕꯥ ꯇꯧꯔꯤ ꯑꯗꯨꯒ ꯃꯣꯅꯣꯅ ꯂꯨꯆꯤꯡꯂꯦꯝꯕꯤꯕꯨ ꯊꯤꯜꯂꯛꯏ ꯀꯥ ꯑꯗꯨꯗ ꯍꯣꯏ ꯐꯖꯩꯅꯦ ꯅꯤꯡꯊꯤꯖꯩꯗ ꯀꯦꯅ ꯃꯧꯅ ꯂꯩꯒꯗꯕ ꯅꯪꯅ ꯀꯔꯤꯒꯤ ꯁꯦꯕꯥꯔꯤ ꯑꯣꯏꯍꯟꯒꯅꯤ ꯅꯈꯣꯏ ꯊꯣꯛꯈ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡ ꯑꯗꯨ ꯊꯣꯛꯈꯤ ꯑꯗꯨꯒ ꯂꯨꯆꯤꯡꯂꯦꯝꯕꯤ ꯈꯛꯇ ꯀꯥ ꯑꯗꯨꯗ ꯊꯝꯕꯤꯔꯝꯃꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯂꯨꯆꯤꯡꯂꯦꯝꯕꯤ ꯄꯥꯈꯠꯂꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯦ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯒ ꯏꯄꯥꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯐꯠꯇꯕ ꯏꯄꯥꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯐꯠꯇꯕ ꯃꯤꯅꯤ ꯅꯪꯗꯤ ꯑꯩ ꯆꯠꯂꯒꯦ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯍꯜꯂꯣ ꯀꯔꯤ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯩꯒꯤ ꯂꯥꯡꯗ ꯊꯨꯔꯕ ꯁꯖꯤ ꯑꯃꯣꯝꯅꯤ ꯅꯪꯗꯤ ꯅꯪꯁꯤ ꯌꯥꯝꯅ ꯋꯥꯅ ꯑꯩꯅ ꯂꯧ ꯁꯤꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯍꯜꯂꯤꯕ ꯑꯄꯪꯕ ꯅꯃꯥ ꯑꯃꯗꯤ ꯅꯄꯜꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯖꯕ ꯍꯦꯟꯃꯟꯕꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯂꯩꯃ ꯑꯍꯨꯝꯁꯤꯕꯨ ꯑꯣꯏꯅ ꯐꯝ ꯍꯥꯞꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯂꯣꯏꯅ ꯈꯪꯍꯟꯒꯦ ꯀꯔꯤ ꯈꯟꯕꯒꯦ ꯅꯆꯥꯒꯨꯝꯕꯤ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯍꯦ ꯐꯠꯇꯕ ꯐꯝꯅꯥꯏꯕ ꯅꯪꯗꯤ ꯁꯥꯅꯦ ꯃꯤ ꯃꯔꯛꯇ ꯂꯩꯕ ꯁꯥ ꯑꯩꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯂꯥꯎꯔꯣ ꯅꯪꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯀꯅꯥꯅꯁꯨ ꯇꯥꯕꯤꯅꯕ ꯂꯩꯇꯦ ꯅꯪꯅ ꯂꯥꯎꯕ ꯑꯁꯤ ꯍꯥꯏꯅ ꯗꯤꯀꯥꯟꯗ꯭ꯔꯣꯅ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯇꯥꯞ ꯄꯥꯏꯔꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯏ ꯂꯨꯆꯤꯡꯂꯦꯝꯕꯤ ꯀꯞꯂꯗꯨꯅ ꯀꯟꯅ ꯂꯥꯎꯖꯩ ꯑꯗꯨꯕꯨ ꯃꯤꯀꯨꯞꯇꯨꯗ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯀꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯈꯤꯗꯦ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯗꯤ ꯇꯥꯕ ꯉꯝꯗꯗꯨꯅ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯗꯤ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯡꯖꯤꯜ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯗꯨꯒ ꯃꯣꯅꯣꯗꯤ ꯂꯦꯞꯇꯨꯅ ꯃꯃꯤꯠꯇ ꯄꯤ ꯏꯔꯥꯟ ꯊꯨꯝꯍꯠꯇꯨꯅ ꯃꯌꯥ ꯆꯦꯛꯁꯤꯟꯅꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯆꯦꯠꯅ ꯄꯥꯏꯁꯤꯟꯅꯗꯨꯅ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗ꯭ꯔꯕ ꯃꯥꯏꯊꯣꯡ ꯄꯨꯗꯨꯅ ꯂꯦꯞꯄꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯗꯤꯀꯥꯟꯗ꯭ꯔꯣ ꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯅꯣꯗ ꯁꯤꯟꯅꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯁꯪꯇꯞ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯣꯠꯂꯕ ꯃꯤ ꯄꯥꯛꯅ ꯆꯪꯅꯗꯕ ꯀꯥ ꯑꯗꯨꯗ ꯊꯝꯃꯨ ꯍꯥꯏꯅ ꯆꯠꯁꯤꯜꯂꯛꯑꯣ ꯑꯩ ꯁꯝꯈꯦ ꯅꯣꯏ ꯄꯦꯜꯂꯕ꯭ꯔꯥ ꯑꯩꯕꯨ ꯎꯔꯒ ꯅꯣꯏ ꯄꯦꯜꯂꯕ꯭ꯔꯥ ꯅꯪꯁꯨ ꯅꯨꯄꯤꯅꯦ ꯑꯗꯨꯛ ꯊꯃꯣꯏ ꯄꯤꯛꯄ ꯂꯨꯆꯤꯡꯂꯦꯝꯕꯤ ꯀꯞꯅ ꯅꯤꯡꯉꯝꯗꯅ ꯃꯣꯅꯣꯗ ꯋꯥ ꯀꯌꯥ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯁꯪꯇꯞ ꯑꯗꯨꯗ ꯄꯨꯔꯛꯂꯦ ꯂꯨꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗ ꯂꯦꯞꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯗꯤꯀꯥꯟꯗ꯭ꯔꯣꯅ ꯑꯩꯒꯤ ꯂꯩꯃ ꯑꯣꯏꯔꯣ ꯍꯥꯏꯕ ꯌꯥꯔꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤꯗꯣ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯁꯪ ꯑꯁꯤꯒꯤ ꯃꯣꯠꯂꯕ ꯀꯥ ꯑꯁꯤꯗ ꯂꯩꯒꯅꯤ ꯈꯪꯉꯨ ꯂꯨꯆꯤꯡꯂꯦꯝꯕꯤꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯃꯇꯤꯟ ꯁꯤꯠꯆꯤꯜꯂꯤ ꯑꯗꯨꯒ
ꯂꯨꯆꯤꯡꯂꯦꯝꯕꯤꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯃꯇꯤꯟ ꯁꯤꯁꯤꯜꯂꯤ ꯑꯗꯨꯒ ꯗꯤꯀꯥꯟꯗ꯭ꯔꯣꯅ ꯑꯃꯨꯛ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯈꯪꯕ꯭ꯔꯥ ꯅꯪ ꯃꯁꯤ ꯆꯥꯛ ꯑꯃꯗ ꯄꯤꯖꯕ ꯌꯥꯔꯣꯏ ꯑꯃꯨꯛ ꯈꯪꯕ꯭ꯔꯥ ꯅꯪ ꯃꯁꯦ ꯆꯥꯛ ꯑꯃꯗ ꯄꯤꯖꯕ ꯌꯥꯔꯣꯏ ꯄꯨꯜꯂꯒ ꯑꯗꯨꯃꯛ ꯊꯝꯃꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯂꯨꯆꯤꯡꯂꯦꯝꯕꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯇꯨꯔꯣꯏ ꯉꯝꯂꯣꯏ ꯄꯥꯡꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯇꯥꯕ꯭ꯔꯥ ꯁꯦ ꯏꯁꯤꯡꯁꯦ ꯈꯔ ꯊꯛꯆꯤꯜꯂꯣ ꯆꯥꯅꯕ ꯈꯔꯁꯤꯒ ꯆꯥꯁꯤꯜꯂꯣ ꯅꯁꯥꯗꯨ ꯌꯥꯔꯔꯣꯏ꯫ ꯃꯤꯅꯨꯡꯁꯤꯒꯤ ꯇꯥꯠ ꯑꯃꯨꯛ ꯎꯠꯂꯤꯕ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯍꯟꯕꯗ ꯅꯪꯁꯨ ꯌꯥꯎꯔꯤꯕꯅꯦ ꯅꯪꯁꯨ ꯐꯠꯇꯕ ꯃꯤꯅꯦ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈꯤꯒꯅꯨ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯂꯥꯏꯔꯕꯤ ꯑꯩꯒꯤꯅ ꯍꯥꯏꯕꯗ ꯇꯥꯏꯕꯪꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯤ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯃꯤꯁꯛꯅꯤ꯫ ꯌꯥꯔꯦ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯑꯩ ꯇꯥꯔꯣꯏ ꯑꯩꯅ ꯈꯜꯂꯝꯕ ꯀꯣꯅꯨꯡꯗꯤ ꯃꯁꯤ ꯅꯠꯇꯦ ꯑꯩꯅ ꯁꯥꯒꯠꯈꯤꯕ ꯋꯥꯈꯜ ꯈꯜꯂꯤꯕ ꯋꯥꯈꯜ ꯈꯨꯗꯤꯡꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯩ ꯀꯣꯅꯨꯡꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯩꯒꯤ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯑꯩ ꯆꯠꯅꯤꯡꯉꯦ ꯏꯃꯥꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤꯌꯦ꯫ ꯏꯃꯥꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤꯌꯦ꯫ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯅꯠꯇꯦ ꯅꯪꯁꯨ ꯑꯃꯨꯛꯇ ꯇꯥꯈꯣ ꯑꯩꯁꯨ ꯅꯪꯒꯨꯝꯕꯤꯅꯤ ꯅꯪꯒꯤ ꯋꯥꯔꯤꯒ ꯑꯩꯒ ꯀꯔꯤꯁꯨ ꯈꯦꯠꯅꯗꯦ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯊꯕꯛ ꯊꯤꯕ ꯂꯥꯛꯈꯤ ꯂꯥꯏꯔꯕ ꯏꯃꯥ ꯏꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯑꯃꯗꯤ ꯏꯅꯥꯎ ꯑꯅꯤꯕꯨ ꯌꯣꯛꯄ ꯉꯝꯅꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅꯤ꯫ ꯃꯣꯅꯣꯒꯤ ꯍꯧꯈ꯭ꯔ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯛꯈꯤ꯫ ꯃꯍꯥꯛꯁꯨ ꯐꯝꯅꯥꯏꯕ ꯗꯤꯀꯥꯟꯗ꯭ꯔꯣꯅ ꯁꯔꯥꯛ ꯇꯝꯂꯒ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯇꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯃꯥ ꯃꯄꯥ ꯃꯅꯥꯎꯁꯤꯡꯗꯁꯨ ꯀꯤꯍꯟ ꯈꯪꯍꯟ ꯀꯌꯥ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯗꯒꯤ ꯃꯃꯥ ꯃꯄꯥ ꯃꯅꯥꯎꯁꯤꯡꯗꯁꯨ ꯀꯤꯍꯟ ꯈꯪꯍꯟ ꯀꯌꯥ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯣꯅꯣꯅ ꯂꯨꯆꯤꯡꯂꯦꯝꯕꯤꯗ ꯑꯃꯠꯇ ꯆꯤꯊꯗ ꯂꯤꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯀꯣꯟꯅꯗꯨꯅ ꯑꯃꯨꯛ ꯀꯞꯃꯤꯟꯅꯩ꯫ ꯃꯣꯅꯣꯅ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ ꯅꯪ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈ꯭ꯔꯣ꯫ ꯂꯨꯆꯤꯡꯂꯦꯝꯕꯤꯕꯨ ꯂꯣꯟꯅ ꯊꯥꯗꯣꯔꯛꯈꯤ꯫ ꯂꯨꯆꯤꯡꯂꯦꯝꯕꯤꯕꯨ ꯂꯣꯟꯅ ꯊꯥꯗꯣꯔꯛꯈꯤ ꯂꯝꯕꯤ ꯇꯥꯛꯄꯤꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯃꯥꯅ ꯃꯁꯥ ꯁꯣꯟꯕꯅ ꯃꯌꯨꯝ ꯌꯧꯅ ꯆꯠꯄꯗꯤ ꯉꯝꯗ꯭ꯔꯦ꯫ ꯎꯆꯤꯟꯅ ꯆꯤꯟꯅ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯎꯔꯦ꯫ ꯂꯥꯟꯃꯤ ꯈꯔ ꯂꯥꯛꯂꯗꯨꯅ ꯃꯃꯥꯗ ꯐꯨ ꯆꯩꯕ ꯑꯣꯠꯄ ꯅꯩꯕ ꯅꯆꯥꯅꯨꯄꯤ ꯄꯨꯊꯣꯔꯛꯎ ꯍꯥꯏꯅ ꯃꯃꯥꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯆꯥ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯈꯟꯕꯗ꯫ ꯂꯨꯆꯤꯡꯂꯦꯝꯕꯤ ꯐꯤꯕꯝ ꯑꯗꯨꯗ ꯃꯌꯨꯝ ꯆꯪꯂꯨꯗ꯭ꯔꯦ꯫ ꯃꯄꯟ ꯗꯧꯗꯣꯟꯒꯤ ꯁꯪꯒꯥꯏ ꯇꯝꯅ ꯂꯥꯛꯂꯔꯦ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯔꯦ꯫ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕ ꯃꯄꯜ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫ ꯂꯥꯛꯆꯩꯗ ꯃꯊꯃꯣꯏꯗ ꯄꯦꯟꯗꯅ ꯈꯨꯗꯨꯝ ꯁꯤꯡꯈ꯭ꯔꯦ꯫ ꯑꯆꯠꯆꯥ ꯂꯥꯛꯆꯩꯗ ꯀꯌꯥꯗ ꯎꯁꯤꯠꯇꯕ ꯃꯍꯥꯛꯅ ꯑꯆꯠꯆꯥ ꯂꯥꯛꯆꯩꯗ ꯀꯌꯥꯗ ꯎꯁꯤꯠꯇꯕ ꯃꯍꯥꯛꯅ ꯈꯪꯒꯅꯤ ꯅꯤꯡꯊꯧꯗ ꯋꯥꯀꯠꯀꯅꯤ ꯂꯦꯝꯅꯗꯤ ꯊꯥꯔꯣꯏꯗ꯫ ꯏꯄꯜꯒꯤ ꯂꯨꯆꯤꯡꯂꯦꯝꯕꯤ ꯅꯪ ꯏꯄꯜꯕꯨ ꯋꯥꯔꯧꯒꯅꯨꯗꯣ ꯏꯄꯜꯅ ꯏꯆꯥꯒꯤ ꯐꯅꯕꯅꯤ ꯁꯤꯜꯂꯨꯕ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯇꯥꯕꯒ ꯃꯥꯟꯅꯈ꯭ꯔꯦ ꯏꯄꯜꯕꯨ ꯉꯥꯛꯄꯤꯌꯨꯗꯣ꯫ ꯏꯄꯜ ꯅꯆꯥꯒꯤꯗꯤ ꯄꯟꯊꯧ ꯏꯄꯥ ꯂꯩꯈꯤꯗ꯭ꯔꯦꯗꯣ ꯏꯄꯜꯒꯤ ꯋꯥꯕꯨ ꯏꯄꯥꯃꯛꯅ ꯍꯥꯏꯕ ꯋꯥꯅꯤ ꯈꯟꯖꯩ ꯏꯄꯜꯗꯤ ꯂꯥꯟꯗꯦ ꯂꯥꯜꯂꯤꯕꯗꯤ ꯁꯥꯒꯨꯝꯂꯕ ꯐꯝꯅꯥꯏꯕꯗꯨꯅꯤ ꯏꯄꯜ꯫ ꯑꯁꯨꯝꯅ ꯗꯧꯗꯣꯅ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯔꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕꯁꯨ ꯅꯤꯡꯕꯨꯡ ꯉꯥꯡꯅꯗꯨꯅ ꯈꯪꯅꯕ ꯍꯧꯔꯦ꯫ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯅ ꯈꯪꯂꯕꯗ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯐꯝꯅꯥꯏꯕ ꯗꯤꯀꯥꯟꯗ꯭ꯔꯣꯕꯨ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯅꯕ ꯌꯥꯊꯪꯈ꯭ꯔꯦ꯫ ꯅꯨꯄꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯐꯝꯅꯥꯏꯕ ꯀꯌꯥꯁꯨ ꯐꯝꯅꯥꯏꯕ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇꯒꯤ ꯃꯥꯅ ꯇꯧꯔꯝꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯀꯌꯥꯗꯨ ꯀꯤꯕ ꯐꯥꯎꯅꯔꯦ꯫ ꯅꯤꯡꯊꯧꯅ ꯂꯨꯆꯤꯡꯂꯦꯝꯕꯤꯗ ꯊꯕꯛ ꯊꯧꯒꯥꯏ ꯑꯆꯧꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯃꯁꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯂꯂꯩꯃ ꯑꯃꯗꯤ ꯂꯨꯆꯤꯡꯂꯦꯝꯕꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡ ꯉꯛꯅꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯐꯠꯇꯕ ꯃꯍꯥꯛꯁꯨ ꯃꯁꯥꯒꯤ ꯀꯔꯃꯒꯤ ꯐꯣꯟ ꯐꯪꯖꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕꯁꯦ ꯅꯤꯡꯊꯧ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯂꯩꯕꯥꯛꯄꯨ ꯃꯇꯥꯡ ꯆꯥꯅ ꯌꯦꯡꯁꯤꯟꯕ ꯉꯝꯍꯧꯗꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫
ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯨꯗꯤꯡꯃꯛ ꯍꯧꯈ꯭ꯔꯦ ꯅꯨꯄꯤꯁꯤꯡꯒꯤ ꯇꯨꯒꯨꯝꯅ ꯑꯃ ꯁꯣꯛꯇꯅꯕ ꯂꯨꯆꯤꯡꯂꯦꯝꯕꯤ ꯅꯍꯥꯛꯅ ꯂꯨꯆꯤꯡꯗꯨꯅ ꯑꯩꯒꯤ ꯀꯣꯅꯨꯡꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯂꯝꯕꯤ ꯅꯥꯀꯜ ꯑꯁꯤꯗ ꯁꯪꯂꯦꯟ ꯑꯃ ꯁꯥꯗꯨꯅ ꯅꯨꯄꯤꯇꯒꯤ ꯑꯣꯏꯕ ꯁꯪꯂꯦꯟ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯀꯌꯥ ꯑꯃꯗꯤ ꯅꯨꯄꯤꯇꯒꯤ ꯊꯧꯗꯣꯛꯀꯤ ꯂꯣꯏꯁꯪ ꯑꯃ ꯂꯤꯡꯈꯠꯄ ꯑꯁꯤꯒꯤ ꯃꯄꯨ ꯅꯪꯅ ꯑꯣꯏꯒꯗꯕꯅꯤ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯒꯤ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯩꯕꯥꯛ ꯑꯃ ꯃꯥꯂꯦꯝꯗ ꯑꯣꯏꯅꯕ ꯅꯪꯅ ꯊꯧꯗꯥꯡ ꯂꯧꯒꯗꯕꯅꯤꯀꯣ ꯂꯨꯆꯤꯡꯂꯦꯝꯕꯤ ꯏꯆꯥꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯆꯠꯄ ꯂꯨꯆꯤꯡꯕꯤ ꯑꯃ ꯑꯣꯏꯌꯨꯀꯣ ꯏꯀꯣꯛꯊꯛꯇ ꯍꯥꯞꯆꯔꯦꯗꯣ ꯅꯅꯥꯏ ꯇꯣꯜꯂꯕꯤ ꯏꯃꯥ ꯏꯆꯥꯅ ꯏꯀꯣꯛꯊꯛꯇ ꯍꯥꯞꯆꯔꯦꯗꯣ ꯅꯅꯥꯏ ꯇꯣꯜꯂꯕꯤ ꯏꯃꯥ ꯏꯆꯥꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯆꯥꯕꯨ ꯂꯨꯆꯤꯡꯕꯤ ꯃꯤꯡꯊꯣꯜ ꯄꯤꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯊꯧꯒꯥꯏꯕꯨ ꯁꯤꯟꯅꯕꯤꯕ ꯍꯤꯛꯇꯣꯛꯆꯔꯔꯣꯏ ꯄꯟꯊꯧ ꯃꯥꯟꯕ ꯑꯀꯟꯕ ꯅꯅꯥꯏ ꯀꯩꯁꯨ ꯂꯩꯇ꯭ꯔꯕꯤ ꯑꯩꯕꯨ ꯂꯨꯆꯤꯡꯕꯤ ꯑꯣꯏꯕꯒꯤ ꯊꯧꯅꯥ ꯄꯤꯕꯤꯕ ꯆꯥꯎꯊꯣꯛꯆꯩ ꯅꯤꯡꯊꯧꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯖꯔꯣꯏ ꯅꯆꯥꯅ ꯂꯨꯆꯤꯡꯕꯤ ꯂꯨꯆꯤꯡꯂꯦꯝꯕꯤꯅ ꯂꯨꯆꯤꯡꯂꯦꯝꯕꯤꯅ ꯌꯥꯏꯐꯔꯦ ꯗꯧꯗꯣꯅ ꯂꯨꯆꯤꯡꯕꯤ ꯗꯧꯗꯣꯅ ꯂꯨꯆꯤꯡꯂꯦꯝꯕꯤꯅ ꯌꯥꯏꯐꯔꯦ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯂꯨꯆꯤꯡꯂꯦꯝꯕꯤꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯂꯥꯎꯔꯤ ꯂꯩꯔꯥꯡꯅ ꯏꯇꯥ ꯅꯪꯁꯦ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯇꯥ ꯅꯠꯇ꯭ꯔꯦ ꯅꯪꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯨꯄꯤꯂꯛꯇꯒꯤ ꯊꯧꯅꯥ ꯐꯕꯤ ꯂꯨꯆꯤꯡꯕꯤ ꯏꯇꯥ ꯃꯣꯅꯣꯅ ꯅꯪꯒꯤꯗꯤ ꯂꯨꯆꯤꯡꯕꯤꯅꯤ ꯅꯨꯄꯤꯂꯛꯇꯒꯤ ꯑꯊꯣꯏꯕꯤ ꯑꯃꯨꯛꯀ ꯅꯪꯗꯤ ꯂꯨꯆꯤꯡꯕꯤꯅꯤ ꯅꯨꯄꯤꯂꯛꯇꯒꯤ ꯑꯊꯣꯏꯕꯤ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯕꯛ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯔꯒꯅꯤ ꯂꯨꯆꯤꯡꯂꯦꯝꯕꯤ ꯊꯧꯅꯥ ꯂꯩꯅ ꯐꯠꯇꯕ ꯅꯨꯄꯤꯁꯤꯡꯅ ꯅꯨꯄꯤꯗ ꯆꯠꯊꯕ ꯂꯨꯆꯤꯡꯂꯦꯝꯕꯤ ꯊꯧꯅꯥ ꯂꯩꯅ ꯐꯠꯇꯕ ꯅꯨꯄꯥꯁꯤꯡꯅ ꯅꯨꯄꯤꯗ ꯆꯠꯊꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯕꯥꯛꯀꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯠꯊꯣꯛꯅ ꯃꯊꯧꯅꯥ ꯂꯩꯕꯤ ꯂꯨꯆꯤꯡꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯍꯤꯡꯈꯤꯔꯝꯃꯤ ꯃꯥꯅ ꯁꯤꯗ ꯅꯨꯄꯤꯅꯥꯅ ꯏꯌꯦꯕꯀꯣ ꯑꯩꯅ ꯅꯨꯄꯥꯅꯥꯅ ꯁꯦꯝꯗꯣꯛ ꯄꯥꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯏꯕꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯅꯨꯄꯤꯅ ꯅꯨꯄꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯍꯥꯏꯕꯁꯨ ꯃꯥꯜꯂꯦ ꯂꯨꯆꯤꯡꯂꯦꯝꯕꯤ ꯊꯧꯅꯥ ꯂꯩꯅ ꯐꯠꯇꯕ ꯅꯨꯄꯤꯁꯤꯡꯅ ꯅꯨꯄꯤꯗ ꯆꯠꯊꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯕꯥꯛꯀꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯠꯊꯣꯛꯅ ꯃꯊꯧꯅꯥ ꯂꯩꯕꯤ ꯂꯨꯆꯤꯡꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯍꯤꯡꯈꯤꯔꯝꯃꯤ